Film asigi hek ahobasinda matai manaoni ka uti tamnan kari tongduna ahingi matamda lakai. Ting lambi oibagi matakta lambi asi golai yamna leiba turning yamna leibana thawbada khara chekshi laudragadi yamna khudong thiba thongngai oiba jaga amasu oiri. Aduga mahaki nupina gari tongna uiningapudu ubada nupa aduna tumningbu phananaba haiduna nupiduda wari lislame. Yengune namit chingune mathangi golai asinine mayamna 13 hairpin band hainaribado mafam asida nupi maga magi machaga he leptuna lerami haibani makhut khatuna arakba gari hekta khamrapani karigumba kumthaduna yengluragana kanasu leramde hainabani ko wari adu tarubadagi gari da uiramlaba nupi adu mai mana chongtopo makai nanga tumhaningraga tumhaningde dum lemna hayu yadra adugumba wari akiba lisaliba karigino haiduna magi nupada sauri Manga langna baduda nupi du pakhatpadu ubadu nupadu momon tawjari aduga mahana mama hek leithorakpadudi karigumba ma ubagalena maki gari du accident thokre utigi lambi asida leiriba turning mayam asigi maraktagi khwaidagi mayamna kinariba yamna hainariba si 13 hairpin band haibasini turning asi maktadagi matai manaoni gari du kayaraga hanna ola matungda makhada taduna matai manaoni mag kudakta mohmonduda thawai thakirami Siriba Mayor Nesi Kana Oigadoriba, Adugata Senamag, Mokoi Gari, the accident talk Kibra Filmasi, Wariasi, Loy, Hawataraga Mayam Punda Community. Ngasi, Mayam with the Buzaralia Filmasi 2022 release Tokiba Tamil movie Diary. IMDb dana 10 gimunung the 7.2 stars ki rating phangli duga OTT play dana 10 gimunung the 8.1 ki rating phangli bo movie asi crime thriller amasung mystery category the base story of film mani. Film asigi mathangi senda nauna khalaba sub-inspector mayam ama makogi training officer aduna makogi tasengba duty du pidringai da assignment oina mamangda evidence watna maram oiraka close totion kiba version mading ngomkiraba case kaya amagi file sing adu uladuna yengo akogi state Tamil Nadu khakta da solve tawba ngomkiraba evidence watna maram oiraka lotion kiraba case mayam pending oidun leiri nakoi namangda uriba file mayam asi asigumba pending leiba case ngakari Nasana Sagi Keregi ahan Kongtangam oina, Mayamasi Apama case some hector Lauraga, salt the wongam no hono. Ahad boy in Nakoida, Nasai Kulai, no way among Piragadam, Nedunakoi, Yamna section and Sakta the money. Kanagum Amabu, Karigum Maram Amagi Hector Nakona investigation, to way, Kawatabu, Nakona to whatever investigation as see, Mahamadugi, police assistant, information pigadabari. Nanga Nomi Toriba investigation Kudima, Tangavano Mitka Ayukta, Mahamadu Koleo police station report on Yogudabani. Asumna nauna khalaba SI kudimag magna pamjaba case amam lokonami mayam asigi maraktagi bubi asigi main character oigadoriba Baradhan Anandaraisu case file mayam adugi maraktagi mamit ushanduna daw yenglaga amma hetamak khalami main character asigi maming asi Anand haina adumag kauzarage magna mamit ushandura khaluriba case asi ngasi dagi chahi 13 ki mamangda utida honeymoon lakiba couple ma chanalupa mullaga hathibai case oiduna leramki Case file adu hek phatulaba matamda case adu mari leinaba photo kya ma tarakpasing adugi maraktagi honeymoon lakiba matai manao adugi nupi aduna sirakiba sanalupa likon mayamagi photo su yawba koina ubu pangi nauna thabak khanbada ngaiba naha yamna oiba SI and Namaki Punchi Ahama case adu phangu matamda matawna yamna leina I taratruki mangda evidence matik chana phangda madagi close toxanlo case adu mana sungdoi choidna solve tawang ngambani habi asamang lena uti tamna maki glanja adu thawnu lal Uti hek yawba Muhammadu Koliba G1 police station da inspector oiba setupati manakta laktuna maki order che adu ulame maki order che adu ubada setupati di kaya interest liramde Hoji kudak the top case Kiama Hoba, Sol Tobangam the guide, Sahi Tarato Kimawangi, case among Putola Liberty departments will now of Carino hide the Matindabu, Murum Soli. Adu higher authority Lako order Oibanina Upailerum day. Aduna Mahana Ananda Oncheladan Fare Mr. Anan, Nangi cases, the Makina, SIMA, assigned Torge. Lubananga, Kariuma cases investigation to with a Kariuma so young Amahek Yaraba, Abu Patti Hagan, ID, Kudaka investigation as in Lepan Gadoni. Adugo inspector setupati na makin driver adu kaushilaga ananbu SI pratibagi manakta pudra chalu hairami adugo tanza simakta da nupa amu matabakta khongpan kaushilapati chauki mataka tabada chauki aduga pumtek tekno lemaida longkak longa tari adugo makbu kaushilak lemisina ananna unaba chatke hainu tawribi SI pratiba debi oiramki adugo SI pratiba matona yam leibi watching yamna patabi aduga mipu yam TV police officer amane haibase koina matang asitagi khangmangamni SI Ananbu Ubadagi, Purambadu Tolaga, Maki Kada Pusandra, Wari Sanari. Masana Masamu Masak Taxaduna, SI Pratiba Krishna, Nangi cases the Aina, Assisto Wadori Eduga, Nangi Keski Piladuna, still lady head on Maki Filadu, SI Ananapiri. Ananamakata, Duna, Madam, cases investigation, Tolonio Mirishing, do I, among the Unaba Yaga, Haina Hangluba, the Pratiban.
ꯃꯇꯝ ꯑꯗꯨꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯣꯐꯤꯁꯥꯔꯁꯤꯡꯗꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯑꯃꯠꯇ ꯂꯩꯇ꯭ꯔꯦꯅꯦ꯫ ꯇꯧꯕ ꯌꯥꯕ ꯍꯥꯏꯕꯕꯨ ꯃꯈꯣꯏꯒ ꯄꯨꯟꯃꯤꯟꯅꯔꯝꯕ ꯀꯣꯟꯁꯇꯦꯕꯜ ꯑꯃ ꯔꯤꯇꯥꯌꯔ ꯇꯧꯗꯨꯅ ꯀꯇꯦꯔꯤ ꯐꯣꯜꯁ ꯃꯅꯥꯛꯇ ꯂꯩꯅꯦ꯫ ꯃꯥ ꯎꯅꯔꯨꯕꯗꯤ ꯌꯥꯏ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯅꯟꯗ ꯌꯥꯝꯅ ꯈꯧꯔꯥꯡꯅ ꯃꯦꯗꯥꯝ ꯑꯗꯨꯗꯤ ꯎꯅꯅꯕ ꯑꯃꯨꯛꯇ ꯁꯤꯟꯕꯤꯌꯨ ꯍꯥꯏꯔꯛꯄꯗꯒꯤ SI ꯄ꯭ꯔꯇꯤꯚꯥ ꯑꯗꯨ ꯈꯔ ꯇꯜꯂꯕꯁꯨ ꯇꯟꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯛꯂꯦ꯫ ꯑꯗꯨꯒ ꯄ꯭ꯔꯇꯤꯚꯥꯅ ꯃꯈꯥ ꯇꯥꯗꯨꯅ ꯑꯩꯅ ꯉꯁꯥꯏ ꯒꯨꯟꯗꯥ ꯑꯗꯨ ꯐꯨꯔꯤꯉꯩꯗ ꯅꯪꯅ ꯏꯄꯥ ꯄꯥꯈꯠꯂꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯣ ꯑꯅꯟ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯪꯁꯦ ꯍꯌꯦꯡꯗꯒꯤ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯂꯒꯗꯕꯅꯤꯅꯦ, ꯄꯨꯂꯤꯁ ꯑꯣꯏꯔꯒꯗꯕꯅꯤ꯫ ꯑꯗꯨꯅ ꯅꯪ ꯑꯀꯤꯕ ꯍꯥꯏꯕꯁꯤ ꯂꯪꯊꯣꯛꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯄ꯭ꯔꯇꯤꯚꯥꯅ SI ꯑꯅꯟꯗ ꯇꯥꯛꯄꯤꯔꯤ꯫ ꯇꯁꯦꯡꯕꯒꯤꯗꯤ SI ꯄ꯭ꯔꯇꯤꯚꯥꯅ ꯍꯥꯟꯅ ꯊꯕꯛ ꯆꯪꯂꯝꯕꯒꯤ ꯁꯦꯅꯤꯌꯔ ꯑꯣꯏꯖꯕꯒꯤ ꯋꯥꯅꯤ꯫ SI ꯑꯅꯟꯗ ꯃꯈꯣꯏ ꯑꯁꯤ ꯂꯦꯡꯒꯥꯗꯨꯃꯛ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯍꯥꯏꯕꯗꯤ SI ꯑꯅꯟ, SI ꯄ꯭ꯔꯇꯤꯚꯥ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯦꯗ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯆꯠꯅ SI ꯑꯅꯟꯅ ꯈꯜꯂꯤꯕꯁꯤ ꯎꯇꯤ ꯑꯁꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯤ ꯀꯌꯥ ꯚꯤꯖꯤꯠ ꯇꯧꯕ ꯂꯝ ꯌꯦꯡꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯀ꯭ꯔꯥꯏꯝ ꯑꯁꯤ ꯇꯧꯔꯝꯂꯤꯕꯁꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇꯒꯤ ꯂꯥꯛꯄ ꯃꯤꯅ ꯇꯧꯔꯝꯕꯒꯤ ꯆꯥꯟꯁꯁꯨ ꯌꯥꯝꯅ ꯋꯥꯡꯂꯤ ꯑꯁꯤꯗꯤ꯫ ꯑꯁꯨꯝꯅ ꯃꯥ ꯋꯥꯈꯜ ꯈꯟꯅ ꯂꯥꯛꯄꯅ ꯍꯦꯗ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨꯒꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯀꯦꯁ ꯐꯥꯏꯜꯁꯤꯡ ꯑꯗꯨ ꯌꯦꯡꯂꯕ ꯃꯇꯨꯡ ꯍꯦꯗ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨꯅ ꯆꯍꯤ 13ꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯀꯦꯁ ꯑꯁꯤꯕꯨ ꯁꯣꯜꯕ ꯇꯧꯅꯕ ꯍꯣꯠꯅꯈꯤ꯫ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯃꯅ ꯀ꯭ꯔꯥꯏꯝ ꯑꯃ ꯆꯠꯊꯕ ꯃꯇꯝꯗ ꯏꯚꯤꯗꯦꯟꯁ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯨꯟꯗꯣꯛꯂꯝꯃꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅꯁꯨ ꯂꯣꯏꯅ ꯈꯪꯅꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯏꯚꯤꯗꯦꯟꯁ ꯑꯃꯠꯇ ꯐꯪꯕ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯒ ꯑꯩꯅ ꯔꯤꯇꯥꯌꯔ ꯆꯠꯇ꯭ꯔꯤꯉꯩꯗ ꯀꯦꯁ ꯐꯥꯏꯜ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯑꯗꯨꯗꯤ ꯑꯩꯅ ꯗꯣꯀꯨꯃꯦꯟ ꯂꯣꯏꯅ ꯁꯥꯔꯒ ꯊꯝꯂꯝꯕꯅꯤ꯫ ꯅꯪꯅ ꯄꯥꯝꯂꯒꯗꯤ ꯃꯗꯨꯗ ꯌꯦꯡꯕ ꯌꯥꯒꯅꯤ꯫ ꯑꯗꯨ ꯅꯠꯇꯕ ꯑꯩꯉꯣꯟꯗ ꯑꯍꯦꯟꯕ ꯏꯟꯐꯣꯔꯃꯦꯁꯟꯗꯤ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅꯗꯨꯅ ꯃꯥꯒ ꯁꯦꯝꯈꯤꯕ ꯀꯦꯁꯀꯤ ꯐꯥꯏꯜ ꯗꯣꯀꯨꯃꯦꯟ ꯑꯗꯨ ꯃꯈꯣꯏꯒꯤ ꯁ꯭ꯇꯦꯁꯟ ꯈꯛꯇ ꯅꯠꯇꯅ ꯃꯅꯥꯛ ꯅꯛꯄ ꯂꯩꯕ ꯁ꯭ꯇꯦꯁꯟ ꯀꯌꯥ ꯑꯃꯗꯁꯨ ꯃꯥꯅ ꯊꯥꯗꯨꯅ ꯌꯦꯡꯍꯟꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯥꯟꯅꯕꯗꯤ ꯀꯔꯤꯁꯨ ꯐꯪꯕ ꯉꯝꯈꯤꯗꯦ꯫ ꯑꯅꯟꯗ ꯑꯗꯨꯝ ꯑꯣꯟꯁꯤꯜꯂꯒ ꯏꯕꯨꯡꯉꯣ, ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯕꯗꯤ ꯅꯪꯅ ꯇꯧꯒꯗꯧꯔꯤꯕꯁꯦ ꯀꯥꯟꯅꯔꯣꯏꯗꯕ ꯊꯕꯛ ꯑꯣꯏꯒꯗꯧꯔꯤ꯫ ꯅꯪꯁꯨ ꯑꯃꯨꯛꯇ ꯈꯜꯂꯨꯅꯦ, ꯅꯪꯁꯤ ꯀꯥ ꯑꯃ ꯐꯪꯂꯥꯡ ꯃꯔꯤꯅ ꯀꯣꯏꯁꯤꯟꯕ ꯑꯃꯗ ꯊꯣꯡ ꯂꯣꯟꯁꯤꯟꯅ ꯊꯝꯂꯦ ꯍꯥꯏꯅ ꯈꯜꯂꯣ꯫ ꯅꯪꯕꯨ ꯀꯔꯝꯅ ꯊꯣꯛꯀꯗꯧꯔꯤꯕꯅꯣ? ꯃꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯀꯦꯁ ꯐꯪꯖꯕ ꯑꯗꯨ ꯌꯥꯝ ꯃꯊꯋꯥꯏ ꯌꯥꯎꯅ ꯁꯣꯜꯕ ꯇꯧꯕ ꯉꯝꯒꯅꯤ ꯈꯟꯅ ꯂꯥꯛꯂꯤꯕ ꯑꯅꯟꯗ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯍꯥꯏꯔꯛꯄꯗꯗꯤ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ, ꯈꯔ ꯁꯥꯎꯔꯞꯅ꯫ ꯀꯔꯤꯒꯨꯝꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯗꯨꯅ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯗꯨꯃꯛ ꯂꯣꯠꯇꯨꯅ ꯂꯩꯔꯝꯂꯕꯗꯤ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯅꯝꯗꯨꯅ ꯐꯥꯒꯗꯕꯅꯤ꯫ ꯃꯗꯨꯃꯛ ꯇꯧꯕ ꯍꯥꯏꯕꯁꯦ ꯄꯨꯂꯤꯁ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ ꯍꯥꯏꯔꯝꯂꯒ ꯑꯅꯟ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯍꯦꯗ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨꯗꯒꯤ ꯀꯦꯁꯀꯤ ꯐꯥꯏꯜ ꯑꯗꯨ ꯂꯧꯔꯒ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯍꯦꯗ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨꯒꯤ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯒ ꯑꯅꯟꯅ ꯄ꯭ꯔꯇꯤꯚꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯦꯁꯀꯤ ꯐꯥꯏꯜꯁꯤꯡ ꯑꯁꯦ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗꯁꯨ ꯂꯣꯏꯅ ꯊꯥꯗꯨꯅ ꯌꯦꯡꯁꯤ꯫ ꯀꯅꯥꯅ ꯈꯪꯕ ꯀ꯭ꯔꯥꯏꯝ ꯇꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯑꯇꯣꯞꯄ ꯁ꯭ꯇꯦꯠ ꯑꯃꯗ ꯀ꯭ꯔꯥꯏꯝ ꯑꯃ ꯇꯧꯕꯗꯒꯤ ꯐꯥꯔꯒ ꯖꯦꯜꯗ ꯂꯩꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯅꯟꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯄ꯭ꯔꯇꯤꯚꯥꯅ ꯀꯌꯥ ꯏꯟꯇꯔꯦꯁ ꯂꯩꯇꯕꯒꯤ ꯃꯑꯣꯡꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯔꯝꯂꯤꯕꯁꯦ ꯌꯥꯝꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯕ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯔ ꯉꯥꯛꯇꯅꯤꯅꯦꯅ ꯃꯗꯨꯗ ꯑꯅꯟꯗ ꯃꯈꯥ ꯇꯥꯔꯗꯨꯅ ꯀꯔꯤꯒꯨꯝꯕ ꯂꯥꯏꯔꯤꯛ ꯑꯃ ꯑꯩꯈꯣꯏꯅ ꯑꯅꯤꯔꯛ ꯄꯥꯕ ꯇꯥꯔꯕꯗꯤ ꯑꯅꯤꯔꯛ ꯁꯨꯕ ꯄꯥꯕꯗꯨꯗ ꯃꯃꯥꯡꯗ ꯄꯥꯈꯤꯕꯗꯨ ꯅꯠꯇꯕ ꯑꯅꯧꯕ ꯈꯔꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯈꯪꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯦꯁ ꯑꯁꯤ ꯃꯥꯏꯊꯤꯔꯥꯏꯅ ꯈꯟꯒꯨꯝꯁꯤ, ꯃꯈꯥ ꯇꯥꯅ ꯍꯣꯠꯅꯈꯤꯁꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯑꯅꯟꯗ ꯃꯈꯥ ꯇꯥꯅꯗꯨꯅ ꯐꯔꯦꯅꯦ, ꯁꯤꯅ ꯁꯤ ꯑꯣꯏꯔꯦ꯫ ꯅꯪꯅ ꯍꯅꯤꯃꯨꯟ ꯀꯄꯜ ꯑꯃꯒꯤ ꯅꯨꯄꯤ ꯍꯥꯠꯂꯝꯕꯒꯤ ꯀꯦꯁꯀ ꯃꯔꯤ ꯂꯩꯅꯅ ꯅꯨꯄꯥ ꯑꯃ ꯐꯥꯈꯤꯕꯗꯨꯕꯨ ꯀꯦꯁ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯔꯝꯒꯗꯕ ꯃꯥꯟꯕ꯭ꯔꯅꯦ? ꯃꯗꯨꯗ ꯄ꯭ꯔꯇꯤꯚꯥꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯀꯗꯔ ꯇꯧꯔꯤꯕꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯍꯥꯠꯇꯣꯛꯂꯒ ꯗ꯭ꯔꯃꯥ ꯇꯧꯁꯤꯟꯅꯔꯤꯕꯅꯤ꯫ ꯑꯩꯅ ꯐꯥꯔꯤꯕꯗꯨ ꯃꯥꯒꯤ ꯅꯨꯄꯥꯅꯤ꯫ ꯀꯦꯁ ꯑꯁꯤꯒꯗꯤ ꯃꯔꯤ ꯂꯩꯅꯔꯝꯂꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯑꯁꯨꯝꯅ ꯀꯦꯁ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯛꯄꯗꯒꯤ ꯇꯣꯏꯅ ꯂꯣꯏꯅꯔꯛꯂꯦ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯇꯞꯅ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯀꯦꯁ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯗꯨ ꯃꯈꯥ ꯑꯗꯨꯃꯛ ꯆꯠꯊꯔꯝꯃꯤ, ꯂꯦꯞꯄ ꯂꯩꯔꯝꯗꯦ꯫ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯅ ꯃꯐꯝ ꯑꯗꯨꯒꯤ ꯆꯔꯆꯀꯤ ꯐꯥꯗꯔ ꯑꯃꯒ SI ꯑꯅꯟ ꯑꯃꯁꯨꯡ SI ꯄ꯭ꯔꯇꯤꯚꯥ ꯂꯥꯛꯇꯨꯅ ꯎꯅꯔꯤ꯫ ꯐꯥꯗꯔ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨꯗꯤ ꯀꯣꯟꯅ ꯐꯤꯂꯝ ꯑꯁꯤ ꯑꯔꯣꯏꯕ ꯁꯔꯨꯛꯇ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯃꯊꯪꯒꯤ ꯆꯤꯟꯗ SI ꯑꯅꯟ ꯑꯃꯁꯨꯡ SI ꯄ꯭ꯔꯇꯤꯚꯥ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃꯗ ꯐꯝꯃꯤꯟꯅꯗꯨꯅ ꯆꯥ ꯊꯛꯂꯤ꯫ ꯄ꯭ꯔꯇꯤꯚꯥꯅ ꯑꯅꯟꯗ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯁꯟ 750ꯗꯒꯤ ꯍꯦꯟꯕꯗ ꯊꯑꯣꯏꯅ ꯐꯣꯟ ꯇꯧꯗꯨꯅ ꯍꯪꯂꯕꯁꯨ ꯀꯔꯤꯁꯨ ꯈꯪꯕ ꯉꯝꯗꯦꯅꯦ ꯑꯅꯟ꯫ ꯑꯗꯨꯕꯨ ꯑꯅꯟꯗꯤ ꯀꯦꯁ ꯑꯁꯤ ꯃꯍꯥꯛꯅ ꯊꯑꯣꯏꯅ ꯊꯤꯔꯨꯕ ꯅꯠꯇꯦ, ꯃꯉꯣꯟꯗ ꯃꯁꯥꯅ ꯃꯈꯣꯡꯅ ꯊꯣꯡꯅ ꯂꯥꯛꯆꯕꯅꯤ꯫ ꯑꯗꯨꯅ ꯗꯔꯀꯥꯔ ꯂꯩꯕ ꯏꯚꯤꯗꯦꯟꯁꯁꯤꯡ ꯑꯁꯤ ꯃꯑꯣꯡ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯇꯧꯗꯨꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯑꯆꯦꯠꯄ ꯊꯥꯖꯕ ꯊꯝꯂꯤ꯫ ꯑꯗꯨꯒ ꯇꯟꯖꯥ ꯑꯁꯤꯃꯛꯇꯗ ꯃꯍꯥꯛꯀꯤ ꯕꯦꯁꯃꯦꯠ ꯑꯣꯏꯔꯤꯕ ꯑꯛꯁꯤꯌꯥꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯂꯤ꯫ ꯑꯛꯁꯤꯌꯥ ꯑꯁꯤꯁꯨ ꯑꯅꯟꯒꯤ ꯕꯦꯁꯃꯦꯠꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯑꯅꯟꯒꯨꯝꯅ ꯀꯦꯁ ꯐꯥꯏꯜ ꯑꯃꯒꯤꯗꯃꯛ ꯀꯨꯝꯕꯀꯨꯅ ꯍꯥꯏꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯨꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯛꯁꯤꯌꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯅꯟ, ꯅꯪꯅ ꯊꯥꯔꯛꯂꯤꯕ ꯀꯦꯁ ꯗꯤꯇꯦꯜꯁꯤꯡꯒ ꯑꯩꯅ ꯊꯦꯡꯅꯔꯤꯕ ꯀꯦꯁ ꯗꯤꯇꯦꯜ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯔꯤ꯫ ꯑꯩꯅ ꯊꯦꯡꯅꯔꯤꯕ ꯀꯦꯁ ꯑꯁꯤꯁꯨ ꯁꯅꯥꯅꯨꯄꯥ ꯃꯨꯟꯅꯕ ꯍꯣꯠꯅꯕꯗ ꯃꯤ ꯍꯥꯠꯄꯅꯤ꯫ ꯃꯤ ꯍꯥꯠꯄꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯃꯣꯇꯤꯕ ꯑꯁꯤꯁꯨ ꯅꯪꯅ ꯊꯥꯔꯛꯂꯤꯕꯁꯤꯒ ꯆꯞ ꯃꯥꯟꯅꯔꯤꯅꯦꯅ ꯃꯗꯨꯗ ꯑꯅꯟꯅ ꯍꯥꯏꯔꯤꯕ ꯃꯤꯍꯥꯠꯄꯁꯤꯡ ꯑꯗꯨꯗꯤ ꯅꯪꯅ ꯐꯥꯕ ꯉꯝꯂꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯨꯕꯗꯨꯗ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯃꯤ ꯐꯥꯕꯗꯤ ꯂꯩꯇ꯭ꯔꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯃꯃꯤꯡ ꯈꯪꯂꯦ꯫ ꯑꯃꯅ ꯖꯦꯠ ꯀꯨꯃꯥꯔ ꯀꯧꯏ, ꯑꯗꯨꯒ ꯑꯃꯅ ꯑꯅꯟ ꯀꯧꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯁꯤ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯊꯤꯕ ꯐꯪꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯂꯤ꯫ ꯃꯗꯨ ꯍꯦꯛ ꯇꯥꯕꯗꯒꯤ SI ꯑꯅꯟꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯂꯒꯦ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯈꯤꯔꯝꯃꯤ꯫ SI ꯑꯅꯟꯒꯤ ꯌꯥꯝꯅ ꯇꯥꯕ ꯃꯇꯧꯗꯨ ꯎꯕꯗ ꯄ꯭ꯔꯇꯤꯚꯥꯅ ꯀꯩꯗꯧꯔꯒꯦ, ꯏꯃꯔꯖꯦꯟꯁꯤ ꯂꯩꯔꯕꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯦ꯫ ꯃꯗꯨꯗ ꯑꯅꯟꯅ ꯀꯨꯝꯕꯀꯨꯅ ꯁ꯭ꯇꯦꯁꯟꯗ ꯑꯩꯅ ꯊꯦꯡꯅꯔꯤꯕ ꯀꯦꯁ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯀꯦꯁ ꯑꯃ ꯊꯦꯡꯅꯔꯦ ꯍꯥꯏꯗꯨꯅ ꯑꯛꯁꯤꯌꯥꯅ ꯑꯩꯅ ꯈꯟꯕꯗ ꯀꯦꯁ ꯑꯁꯤꯒ ꯃꯍꯥꯛꯅ ꯊꯦꯡꯅꯔꯤꯕ ꯀꯦꯁ ꯑꯗꯨꯒ ꯃꯤꯍꯥꯠꯄ ꯑꯃꯠꯇ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯍꯥꯏꯔꯤ꯫
Madu tabada pratibhana utiga nangna harima mafum adugadi yamna lapnarini. Aduna misi asi mi amakhaktana pangtokpani haibasibu nangna chu yamna thajariba karamnano hanglakpa aduda police ki training ahanba tawba numita chingnaba miyoi asi mara laiba misakni haina hana khangadabani natrabadi makha tana karisu chijanba ngamroi haina tamlakhibadu mongoda ningsingri. Aduna SIN kudakta chatlagi haiduna tholakpa matamda mahakna maki car parking torba jaga adu leiramdre haibadi maki car adu kanagumba khurankre. Aduna makoi restaurant adugi CCTV footage yengluba matamdadi maki gari hurakhiba nupa adu police ki record yamna wangba huranchadi tawba Satya haiba nupa adu oiduna leiramki. Makoi gari hurankibasi Satya haiba nupa aduni hek khanglakpadagi SI pratibhadi sauna loikri. Maramdi ikui kuringaida mahakna Satya asi phanaba tanarubada mahakna naktokduna chenkibadagi phaba ngamhowdabani. Aduna pratibhana makha tanaduna anandang kaisu mata sagano mahak asini yam laina phaba yagani nangi gari adudi sumang mangloi hairakpaduda ananna gari mangwi wa natini aigi service revolver adusu gari aduda yaukibani aduga case file sing adusu aduda loina yaukibani madu yauduna aina makha tana case asi sathagadoribano hairakpadudagi Pratibhana kutakta control room na phone tawduna adangi gari number adu hakiba lena checkpost kudima alert le aduga gari adu hurankibasi Satyana ni aduna mahagu phananaba yamna kanna honasi haiduna information pikiba lena Pratibhagi garida anangi mabani punna chatminakri aduga hariba matam asimaktada sorokta diaita tamadagi nupa hum chongtharakli aduga makoina hotel amagi fencing adu kanchilaga changlala matu phaglangda fit tawna thamde water pipe adu kakalalaga hotel gi kamada changchinaba honari aduga hariba makoi ahum asi hek yengbada kiningai oiba sakpham chenba gunda ngakta mali aduda chunatana makoida sengjang thanga chingma matik chaba khulai chu pairi aduga hotel gi kamurungda nungaina tumliba matai munau adugi manungda nupi aduna kanagumba ma lakpai khonjel tabadi khangduna hawgalagai aduga magi nupa aduda hawdoktuna kanagumba ma lakma mali haibaduda magi nupa adudi uri thonglosaliba hotel gi ka asida bukana lakaduribano tumdu bukana tumto hairaga adumang tumtakirame adubu nupi adudi maga takiba khonjel aduna maram oiraga thongnauda yamna kina changchindana yenglo matamdadi kanasu uba phangde aduna maksu magi wakalna oiraba ningdana wasumna changchindana mamai tage honari nupi asi hek yenguda lohongba nauribi nupi amani aduga makna siriba likon singasi SI anana magi file de ukiba likon singadugi photo aduga chap manari haibadi SI anana pairiba case aduga nupi asiga karigumba maram amada nupi asiga mari amani sunjoi choidana leinare haibani aduga nupi aduna wasumdagi mongoi mami tabal rega tholakpa matamda thangnaba kada hek yengbada mujau chawa makai wang chauraba hingchaba manba nupa adu leptun leibado koina uba phangi nupi aduna magi bedroom kada chalakpa matamdadi maki nupa adudi mangsamda thanga lenthalambadagi ina punga ngangna phumda siduna taduna lerambadu ubadagi kaptuna lauringa tanjadada nupa aduna maringlomdagi nupi adui mangsamna thanga lentatuna maku sukudaga duda hatokre aduga nupi aduna siriba sana lupa likona natana kaduda leramliba pochai mawan yama kudimang loina lokthoklaga makoi bag aduda khawduda hapchanduna makoi mafum adudagi chenthorakli aduga makoi ahum aduna matai manau adu yamna minungsi haitana hatoklaga pochai kudimang loina huralaga tholakla madong kaisu nachumnana Tamil Nadu State Transport Corporation ki bus ooty da khamliba aduda kakatuna bus adu tongna chatnanaba sem sari aduga makoi ahumgi manungda aroiba kakhalaliba marukoko nupa aduna bus adu kakake tawu matamda mangoda kanagumba mana yalakpa manmaduda akiba kharadi phaurame akiba adu phaurabasu mak bus adu aduma kakatuna makoi ahum tongri makoi ahumna kakalakpa matamda bus aduda ahal oirabi nupi ama aduga meyai chalabi nupi ama hanadagi tongduna leramki makoi ahum adu hek kakhalakpa uba aduda hanubi aduna makoi adugi mit engai tauri mong matodura khara tingnawa phauraduna nupi aduda onchinduna nangbu ayasengba ayeng asida kalaida chatkadoribano nangi nupaga punna chatminaba yadabra haina hangluba aduda magi nupadi laikhidre aduga ma godown amada thabak tawduna leibani magi morning sembadu hojitagi chalhaudrabadi nangloidarabadi maramdi magi machanupa apikpa class 6 khata kariba angkaleje maduda semna wonabada ma aki tujungba kanisu leite haidra khumlagi nupi adugi mong matawduda magi yamna chamjabi nupi amadi haibase akoina khangba ngamle makoi anika toningaidadi hanubi adu kanisu thuduna khalandabani adubo nupa ahumadu kakhalakpadagidi mag lepam chapam khangdaba haibadu oiri aduna magna bus tagi mokok litholaduna soroki nakanda cha thatron leiba bus ki driver duga conductor duga da oncheladuna o driver bus asibu thaukheyro chalasine haina hairuba aduda bus ki conductor aduna oine masin nangi private bus natiye government ni bus ni ngayakta ngaikho aduga mayam punna chatlaga dawni haina khumlale aduga bus asi tongadogi ngaiba nupa amana bus stand lemna maki girlfriend da phone tawduna mag hayeng ayuk nongandi fawi mununga sungoi soina yarokani nang atopa kanamta luhongba yaro ibani luhongadobani haiduna haidi nupa asi khangnajaiba nupi asi mama mapana atopa nupa amada luhongnaba silakpadagi magi girlfriend adubu laurunabagidama bus asi tongduna chatnanaba nupa asi bus ngairibani asumna ngangnane tanja asida bus adu lakpadagi nupa adusu bus adu kakatuna tongkale
ꯀꯣꯂꯦꯖ ꯁꯥꯇ꯭ꯔꯤ ꯑꯃꯁꯨ ꯃꯍꯥꯛꯀꯤ ꯀꯣꯂꯦꯖꯀꯤ ꯍꯣꯁꯇꯦꯜ ꯇꯝꯅ ꯆꯠꯅꯅꯕꯒꯤꯗꯃꯛ ꯕꯁ ꯑꯁꯤ ꯇꯣꯡꯈꯠꯅꯅꯕꯒꯤ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯕꯁ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯊꯤꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒꯁꯨ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯗꯨꯗ ꯂꯣꯟꯅ ꯆꯦꯜꯂꯛꯄ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯃꯈꯣꯏꯅ ꯆꯦꯜꯂꯛꯂꯤꯕ ꯑꯁꯤꯒꯤ ꯃꯑꯣꯡ ꯑꯁꯤ ꯌꯦꯡꯂꯨꯔꯒꯗꯤ ꯃꯈꯣꯏꯁꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯇꯥꯟꯅꯔꯛꯄꯁꯨ ꯃꯥꯜꯂꯤꯕꯅꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯄꯥꯗꯨꯅ ꯂꯣꯀꯦꯜ MLA ꯑꯃ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯨ ꯂꯣꯟꯅ ꯅꯨꯄꯥ ꯑꯃ ꯄꯨꯗꯨꯅ ꯆꯪꯈ꯭ꯔꯦ ꯈꯪꯂꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯂꯣꯀꯦꯜ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯅꯣꯡꯉꯥꯟꯗ꯭ꯔꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯕꯥꯏ ꯑꯦꯅꯤ ꯃꯤꯟꯁ ꯇꯧꯗꯨꯅ ꯄꯨꯔꯛꯎ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨ ꯍꯦꯛ ꯊꯦꯡꯅꯕ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯂꯦꯞꯅ ꯊꯥꯔꯝꯒꯅꯨ ꯍꯥꯏꯗꯨꯅꯁꯨ MLA ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯗ ꯄꯥꯎꯇꯥꯛ ꯄꯤꯔꯤ ꯑꯗꯨꯒ ꯕꯁ ꯑꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯑꯃꯒ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯃꯆꯥꯅꯨꯄꯤꯒꯁꯨ ꯇꯣꯡꯈꯠꯂꯛꯄ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯑꯍꯥꯟꯕꯗꯗꯤ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯒ ꯃꯤ ꯍꯥꯠꯂꯨꯕ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯒ ꯃꯈꯣꯏ 5 ꯈꯛꯇ ꯇꯣꯡꯂꯝꯕꯗꯒꯤ ꯍꯧꯖꯤꯛ ꯕꯁ ꯑꯁꯤ ꯃꯊꯪ ꯃꯤ ꯇꯣꯡꯈꯠꯂꯛꯇꯨꯅ ꯃꯤ ꯌꯥꯝꯈꯠꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟ ꯂꯧꯕ ꯆꯠꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯇꯤꯀꯦꯠꯀꯤ ꯄꯩꯁꯥ ꯄꯤꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯄꯩꯁꯥ ꯌꯥꯝꯅ ꯍꯟꯇꯣꯔꯛꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯃꯉꯣꯟꯗ ꯀꯔꯤꯁꯨ ꯃꯥꯡꯕ ꯅꯠꯇꯦ ꯀꯟꯗꯛꯇꯔ ꯑꯗꯨꯅ ꯄꯩꯁꯥ ꯃꯥꯡꯖꯕꯅꯤ ꯈꯜꯂꯗꯨꯅ ꯄꯩꯁꯥ ꯑꯗꯨ ꯍꯦꯟꯖꯜꯂꯛꯄꯗꯨ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ ꯑꯗꯨꯒ ꯕꯁ ꯑꯗꯨꯗ TV ꯑꯃꯁꯨꯡ ꯁꯥꯎꯟ ꯁꯤꯁꯇꯦꯝꯁꯤꯡ ꯑꯃꯠꯇ ꯌꯥꯎꯗꯕꯗꯨꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯁꯥꯎꯖꯤꯜꯂꯝꯃꯤ ꯕꯁ ꯑꯁꯤ ꯑꯔꯤꯕ ꯃꯣꯗꯦꯜ ꯑꯣꯏꯕꯒꯤ TV ꯅꯠꯇ꯭ꯔꯒꯅ ꯁꯥꯎꯟ ꯁꯤꯁꯇꯦꯝ ꯌꯥꯎꯗ꯭ꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯝꯕ ꯑꯔꯣꯟꯕ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯃꯤꯟꯅꯈꯤꯕ ꯇꯥꯔꯤ ꯑꯗꯨꯒ MLAꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒ ꯃꯥꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯗꯒꯤ ꯂꯣꯟꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯛꯂꯕ ꯃꯇꯨꯡ ꯕꯁ ꯑꯗꯨ ꯀꯥꯈꯠꯇꯨꯅ ꯇꯣꯡꯈꯠꯂꯛꯂꯤ ꯃꯕꯥꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯥꯟꯅꯗꯒꯤ ꯇꯣꯡꯂꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯃꯕꯥꯅꯤꯒꯤ ꯋꯥꯔꯤ ꯑꯗꯨ ꯂꯤꯊꯣꯛꯂꯝꯃꯤ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯃꯕꯥꯅꯤꯁꯤ ꯍꯥꯟꯅꯗꯒꯤ ꯁ꯭ꯀꯨꯜ ꯇꯝꯂꯤꯉꯩ ꯃꯇꯝꯗꯒꯤ ꯅꯨꯡꯁꯤꯅꯖꯔꯛꯄꯅꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯄꯥꯅꯗꯤ ꯃꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯑꯗꯨꯗ ꯀꯔꯤꯁꯨ ꯑꯌꯦꯠꯄ ꯄꯤꯗꯕꯅꯤ ꯑꯗꯨꯕꯨ MLA ꯑꯗꯨꯅꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯅ ꯅꯨꯡꯁꯤꯅꯖꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯄꯥꯝꯗꯕꯗꯒꯤ ꯃꯍꯥꯛꯀꯤ ꯒꯨꯟꯗꯥꯁꯤꯡ ꯅꯦꯛꯇꯨꯅ ꯅꯨꯄꯥ ꯑꯁꯤ ꯐꯥꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯐꯨꯗꯦꯛꯍꯜꯂꯨꯔꯕꯅꯤ ꯑꯗꯨꯕꯨ MLA ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯅꯨꯄꯥ ꯃꯆꯥꯁꯤꯕꯨ ꯐꯨꯕꯤꯔꯤꯕꯕꯣ ꯃꯥꯕꯨ ꯐꯨꯕꯤꯒꯗꯕ ꯅꯠꯇꯦ ꯃꯥꯕꯨ ꯌꯣꯛꯄ ꯍꯩꯇꯕ ꯃꯄꯥꯗꯨ ꯑꯣꯏꯅ ꯄꯨꯔꯛꯎ ꯍꯥꯏꯔꯛꯄꯗꯒꯤ ꯃꯄꯥꯗꯨ ꯑꯣꯏꯅ ꯐꯥꯔꯒ ꯄꯨꯔꯛꯂꯕ ꯃꯇꯨꯡ ꯃꯃꯥꯡꯃꯛꯇꯗ ꯃꯀꯣꯛꯀ ꯅꯨꯡꯅ ꯁꯨꯗꯠꯇꯨꯅ ꯍꯥꯠꯇꯣꯛꯍꯟꯈꯤꯕꯅꯤ ꯍꯥꯏꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯊꯣꯔꯛꯂꯤ ꯑꯗꯨꯒ MLAꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯄꯥ ꯑꯁꯤꯅ ꯃꯄꯥ ꯀꯥꯏꯅꯈꯤꯕꯅꯤ ꯍꯥꯏꯕ ꯈꯪꯂꯛꯂꯕ ꯃꯇꯨꯡꯗꯗꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯤ ꯅꯨꯄꯥ ꯑꯁꯤꯒꯤꯗꯃꯛ ꯂꯦꯞꯂꯒꯦ ꯍꯥꯏꯗꯨꯅ ꯈꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯕꯥꯅꯤ ꯂꯣꯟꯅ ꯉꯁꯤ ꯆꯦꯜꯂꯛꯄꯅꯤ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯨꯔꯕ ꯃꯇꯨꯡ ꯕꯁ ꯑꯗꯨꯗ ꯇꯣꯡꯂꯤꯕ ꯃꯌꯥꯝ ꯆꯪꯗꯨꯅ ꯅꯕꯥꯅꯤ ꯀꯔꯤꯁꯨ ꯃꯊꯥ ꯁꯥꯔꯨꯒꯅꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯅꯕꯥꯅꯤꯕꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯨꯍꯣꯡꯕꯤꯒꯅꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗꯗꯤ ꯅꯪꯒꯤ ꯅꯄꯥꯅꯁꯨ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯔꯣꯏ ꯑꯗꯨꯒ ꯕꯁ ꯑꯗꯨꯗ ꯇꯣꯡꯂꯤꯕ ꯄꯦꯁꯦꯟꯖꯔ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗꯒꯤ ꯂꯣꯌꯔ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯪ ꯀꯔꯤꯁꯨ ꯃꯊꯥ ꯁꯥꯒꯅꯨ ꯑꯩ ꯂꯣꯌꯔ ꯑꯃꯅꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗꯗꯤ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯅ ꯂꯣꯏꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯀꯔꯤꯁꯨ ꯀꯤꯒꯅꯨ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯤ ꯑꯗꯨꯒ ꯕꯁ ꯑꯁꯤꯗ ꯏꯍꯥꯟ ꯍꯥꯟꯅ ꯇꯣꯡꯗꯨꯅ ꯂꯩꯔꯝꯈꯤꯕ ꯅꯨꯄꯤ ꯃꯃꯤꯡꯅ ꯃꯤꯅꯥꯛꯁꯤ ꯀꯧꯕꯤ ꯑꯗꯨꯅ ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯑꯁꯨꯝꯅ ꯂꯣꯟꯅ ꯆꯦꯜꯂꯛꯂꯒ ꯃꯈꯥ ꯇꯥꯕ ꯄꯨꯟꯁꯤꯗꯤ ꯀꯔꯝꯅ ꯍꯤꯡꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯨꯕ ꯑꯗꯨꯗ MLAꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯑꯟꯇꯤ ꯑꯗꯨꯒꯤꯗꯤ ꯃꯊꯥ ꯀꯔꯤꯁꯨ ꯁꯥꯅꯤꯡꯉꯥꯏ ꯑꯣꯏꯔꯔꯣꯏ ꯑꯩꯅ ꯌꯨꯝꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯍꯥꯏꯅ ꯈꯨꯝꯂꯛꯄ ꯑꯗꯨ ꯍꯦꯛ ꯇꯥꯔꯨꯕꯗꯒꯤ ꯍꯣꯇꯦꯜꯗ ꯁꯅꯥ ꯂꯨꯄꯥꯒꯤꯗꯃꯛ ꯃꯇꯩ ꯃꯅꯥꯎꯅꯤ ꯍꯥꯠꯇꯣꯛꯂꯝꯃꯤꯕ ꯒꯨꯟꯗꯥ ꯑꯍꯨꯝ ꯑꯗꯨꯁꯨ ꯍꯥꯟꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕꯗꯨ ꯃꯃꯤꯠ ꯃꯅꯥ ꯆꯣꯡꯊꯣꯔꯛꯂꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯍꯨꯔꯥꯟꯗꯨꯅ ꯂꯥꯛꯂꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯇ ꯅꯠꯇꯅ ꯕꯁ ꯑꯁꯤꯗꯒꯤꯁꯨ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯍꯨꯔꯥꯟꯕ ꯂꯨꯠ ꯇꯧꯕ ꯌꯥꯔꯒꯅꯤ ꯈꯪꯂꯛꯄꯒꯤꯅꯤ ꯑꯁꯨꯝꯅ ꯕꯁ ꯑꯗꯨꯗ ꯇꯣꯡꯂꯝꯂꯤꯕ ꯄꯦꯁꯦꯟꯖꯔ ꯈꯨꯗꯤꯡꯃꯛꯅ ꯃꯕꯥꯅꯤꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯤ ꯑꯗꯨꯒ ꯃꯕꯥꯅꯤꯒꯤ ꯋꯥꯔꯤꯗ ꯃꯌꯥꯝ ꯑꯣꯟꯁꯤꯟꯗꯨꯅ ꯇꯥꯕꯗꯨ ꯎꯔꯨꯔꯒ ꯃꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟ ꯂꯧꯕ ꯆꯠꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯈꯔ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯤ ꯃꯔꯝꯗꯤ ꯃꯥꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯗꯨꯗꯤ ꯑꯁꯨꯝꯅ ꯁꯅꯥꯅꯨꯄꯥ ꯄꯨꯔꯛꯄ ꯉꯝꯒꯗꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯕꯁ ꯑꯁꯤꯅ ꯇꯞꯅ ꯊꯧꯃꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯗꯨ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯎꯅꯕ ꯐꯪꯂꯔꯣꯏ ꯆꯦꯜꯍꯧꯕ ꯅꯪꯂꯔꯣꯏ ꯍꯥꯏꯅꯁꯨ ꯃꯊꯥ ꯁꯥꯔꯤꯕꯅꯤ ꯑꯗꯨꯒ ꯑꯁꯤꯒꯨꯝꯕ ꯇꯟꯖꯥ ꯑꯁꯤꯗ ꯂꯣꯀꯦꯜ ꯇ꯭ꯔꯥꯏꯕꯦꯜ ꯈꯔꯁꯨ ꯕꯁ ꯑꯗꯨ ꯈꯥꯝꯂꯗꯨꯅ ꯃꯇꯦꯛ ꯑꯃꯗ ꯇꯣꯡꯖꯍꯧꯒꯦ ꯍꯥꯏꯗꯨꯅ ꯀꯥꯈꯠꯂꯛꯂꯤ ꯃꯈꯣꯏꯅꯁꯨ MLAꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯨꯔꯕ ꯃꯇꯨꯡ ꯀꯔꯤꯁꯨ ꯄꯥꯈꯠꯀꯅꯨ ꯏꯆꯥꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗ ꯃꯟꯗꯤꯔ ꯑꯃ ꯂꯩꯕꯅꯤ ꯃꯗꯨꯗ ꯅꯕꯥꯅꯤꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯨꯍꯣꯡꯕꯤꯒꯅꯤ ꯂꯨꯍꯣꯡꯕꯒꯤꯗꯃꯛ ꯅꯪꯅ ꯀꯔꯤꯒꯤ ꯃꯊꯥ ꯁꯥꯅꯤꯡꯉꯥꯏ ꯂꯩꯕꯒꯦꯅꯦ ꯂꯨꯍꯣꯡꯕꯗ ꯇꯉꯥꯏ ꯐꯗꯅ ꯆꯪꯒꯗꯕ ꯕꯣꯔ ꯄꯤꯕꯤꯅꯕ ꯃꯤ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯕꯗꯕꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯕꯨ ꯃꯊꯧꯅꯥ ꯍꯥꯞꯄꯤꯔꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯕꯁ ꯑꯗꯨ ꯇꯞꯅ ꯊꯧꯕꯗꯒꯤ ꯃꯥꯒꯤ ꯒꯔꯜꯐ꯭ꯔꯦꯟꯒꯤ ꯃꯅꯥꯛ ꯌꯧꯕꯗ ꯅꯣꯡꯉꯥꯟꯈꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯊꯥ ꯁꯥꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯨꯍꯣꯡꯕꯒꯤꯗꯃꯛ ꯑꯃꯨꯛꯁꯨ ꯕꯁ ꯑꯗꯨ ꯈꯥꯝꯈꯤꯒꯅꯤ ꯇꯥꯔꯛꯄꯗꯨꯗꯒꯤꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯕꯁ ꯑꯗꯨꯗ ꯇꯣꯡꯂꯤꯕ ꯄꯦꯁꯦꯟꯖꯔ ꯃꯌꯥꯝ ꯑꯗꯨꯅ ꯊꯣꯏꯗꯣꯛꯅ ꯈꯟꯕꯤꯔꯝꯗꯦ ꯃꯤꯒꯤ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯔꯒ ꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯀꯟꯗꯛꯇꯔ ꯑꯗꯨꯅ ꯃꯔꯨꯝ ꯁꯣꯜꯂꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯟꯗꯤꯔ ꯑꯗꯨ ꯌꯧꯔꯛꯄꯗꯒꯤ ꯕꯁ ꯑꯗꯨꯗ ꯇꯣꯡꯂꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯀꯨꯝꯊꯗꯨꯅ ꯃꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕꯤꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯑꯗꯨꯕꯨ ꯕꯁ ꯑꯗꯨꯗ ꯍꯥꯟꯅꯗꯒꯤ ꯇꯣꯡꯗꯨꯅ ꯂꯩꯔꯝꯈꯤꯕ ꯍꯅꯨꯕꯤ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯇꯨꯝꯊꯔꯤꯉꯩ ꯇꯟꯖꯥ ꯊꯣꯛꯄꯅ ꯃꯌꯥꯝ ꯀꯨꯝꯊꯅꯈꯤꯕꯗꯨ ꯇꯥꯍꯧꯔꯝꯗꯦ ꯕꯁ ꯑꯗꯨꯗ ꯑꯗꯨꯃꯛ ꯇꯨꯝꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯑꯗꯨꯒ ꯃꯤꯍꯥꯠꯄ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯅꯗꯤ ꯃꯌꯥꯝ ꯂꯣꯏꯅ ꯀꯨꯝꯊꯈ꯭ꯔꯒ MLA ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯕꯦꯒ ꯑꯗꯨ ꯍꯨꯔꯥꯜꯂꯒ ꯆꯦꯟꯈꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ ꯃꯌꯥꯝ ꯂꯣꯏꯅ ꯀꯨꯝꯊꯅꯔꯨꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨ ꯑꯃꯨꯛ ꯄ꯭ꯔꯞ ꯀꯥꯈꯠꯂꯛꯇꯨꯅ ꯁꯅꯥ ꯌꯥꯎꯕ ꯕꯦꯒ ꯑꯗꯨ ꯀꯥꯎꯔꯝꯂꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯂꯧꯊꯗꯨꯅ ꯄꯨꯈꯤꯕꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯈꯜꯂꯤꯕ ꯄ꯭ꯂꯥꯟ ꯑꯗꯨ ꯐꯦꯜ ꯑꯣꯏꯔꯝꯃꯤ
Aduga asomdana Saktina SI Anandgi gari hurala matung garage amada lakturang gari adu yontoklame. Aduga Saktina gari yonbagi paisa aduga SI Anandgi nungwi yaw beg aduga puduna chatkibagi ikan kanandana SI Anand amasung SI Pratibha garage adu yausilaklame. Aduga garage adudadi gari yontok yonsindana natana atopa illegal activity kaya amaju chathabana maram oyaga Police Socialakwa aduda garage adagi miyoising aduna makoida attack chatharaklame. Maduda SI Anand makoising adu amamta puthara matungda maki gari manungdadi maki nongmai aduga maki bag adu yaramdabadagi kataya chakhrabage haina hangluba aduda garage adagi mapuduna sir Saktina koida gari adu yonsilama khaktani bag aduga nongmai adadi magna adu puduna chakhrabani Sakti kadai yaramagadi haibadi koi khangdi haidana khumlakli Maki gari phanglabasu SI Anand hojiksu matha yamna sab haibadu adumuk oiri aduga makoiga langminaba police officer aduna SI Anand maki gari gi sodu formalities goina mutang pibi aduga Sakti di anakpa swaida sungdoi suna leramgani maka chatlaga thirusi haidana bike tongdana mawani thiba langminarame aduga somdana bus manung aduda tumdana lehriba nupi aduna pickup tholkum matamdadi bus aduda kanasu leramdre mihap makoi awmandasu maki sana adu huranba phangdabadagi lohmu aduda sana adu huranba phangba tanda yengduna mak chatkrabani Atengba ahing aduda bus aduda makeup tholkum matamda mak matomda leirambadudagi kiban loiraba ahal aduna kina tungalomda yengtoklubadadi tungna aduda kanaguma amagi makut thingkalpa urubadagi pakatna loiraba hanubedu longa tarame Maduhe urubadagi matabakta makut thamnaga moimana ongat kibadana tarang chatuna adumang leiraba nupi aduna ngahaki matung tungna adu amuk hangtoktuna yengluba matamda maka bus tominarkiba mayam pumnamang mandira luhomai irang langno leibadu urabli makoi ani luhombiba loira matung bus adugi passenger mayam adu bus aduda amuk kakalakuna yamna harau tayamna bus adu tongna chatminaribani adubu hanubedudi maangna akiba ma urubadudagi hojiksu moimana ongatuna adumuk leiribani aduga ngahaki matungda Local travel family ma bus tonglambadusu makoigi pantopam yawudagi kumthahore makoina bus tagi kumthahobaga ikan kanadana gari amada tongno lagiba MLA gi gunda sing aduna MLA gi machanupigi photo du ahal aduna utlaga makoina urambara haidno hangli maduda ahal aduna di udi haidna khumjabani adubu makoigi langminaba angang nupi macha aduna hojita koiga bus tongminabani haidno hairakli Maruda ahal hanubi aduna tumin leiwe anganana kari khangdana haina chehalaga MLA gi gunda sing aduda amu orjandra imu akwedi masak khangdi udene haidna khumdi Marudagi MLA gi gunda sing aduna gari du matek ama thoduluraga mamai duna amu lalaga makoi imung manung mi mari imang adu thomtatuna hatirame Maramdi angang aduna hairakpagi matungina hanubi aduna haribadu haisinamani makoi gi thiriba nupi adu bus da tongkre habasu khanglakpadagi makoina bus adu mu gari tongna tanaragli Masigi matungdana nupa mamaki mapaga khanabadagi ahing aduda mayum thadotuna lagi Maki mamana phone toroktuna napaga khara nganabagi bunanga yum thadotuna ekta chatkanu yumda halaklu hairi adu nupa adunadi ma yumda chohan halaklaroi manga chaningba jagada chatpada nakoina matha sabai mathau tade ai yumda halaklaroi habasi nangi nupada hayu haiduna yamna sauna phone du thamkirami aduga lambida lagiba bus aduda maksu khamlana tongkhalaklame kakalaklame mana kakalaklama matungda college satri adugi hek mathangda mak phamlame aduga bus adugi conductor aduna mangonda bara lawba lakpa matanda mana lupa chonga chapi ama piba aduda conductor aduna paisa choiba yaude yaragadi paisa choiba hoina piyu hairi adubu nupa aduna di maki paisa hantok hanjin tawba aduda thawa sabagi mahuta college satri aduda yamna mong tado miyeng na yengduna wakal phataba khanmi mongda leiri aduga ahal adudi magna akiba ma urubadagi hojiksu moimana onkatuna yengadaba nakal amada adumang yengduna leiba aduda Maki girlfriend manaka chaliba nupaduna anti nang yenglibadu kadaidano aine hek kakalakbadai nangse mong matawma itaw tore kari torobaya haina hanglami maduda ahal aduna bus asida but ama yawe Atengmuna thawba bus singse but yawi loina hainabani aduga but adumak bus asida su yawrabani masagi hanadagi kiganjaduna leriba nupaduna hanubeduna adumna haidilakpaga hanubedugi meeting na yeng aduga mak amuke hena kiba haibadu oiri bus aduda tongleba ayaba miyosingdi loina tumnakrabani tumhodaba haibu mamani kakta ngairabani aduna nupaduna yamna kina college ki satri mawai luktaduna tumliba adugi manaka changchinduna nupi machadugi lengmanda paiduna hawdolubada mamai ontolakku matamdadi mamai adu musukmuna hingchabi manu ontolopadu urubadagi ma khangpek khanga chentolaktuna hanubedugi manakta amuana phamduna anti nang haibadu tumi bus asida bhut yaure haidana yamna kina hairi aduga college ki satri adudi nupadugi matawdu ubada yamna ngakni yengduna leiri Tasena maki bus asida bhut yaurabra natragana nupa aduna kimanmadagi mamita pangmuda uribra haibadu khanganaba film asigi wari asi loiba phawo taminasi bus aduna tongiba passenger kudimak loina tumna krabasu nupa aduga hanubi aduga di kimanmana tumma yarante
ꯃꯗꯨꯗ ꯍꯅꯨꯕꯤꯗꯨꯅ ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯕꯗꯨꯗ ꯃꯍꯥꯛꯇꯤ ꯃꯥꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯂꯧꯕ ꯆꯠꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯍꯅꯨꯕꯤꯗꯨꯅ ꯅꯪꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯗꯨꯒꯤ ꯈꯟꯕꯤꯕꯗ ꯑꯩꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯤꯗꯦ, ꯃꯔꯝꯗꯤ ꯅꯪꯗꯤ ꯉꯁꯤ ꯅꯨꯡꯗꯥꯡ ꯕꯁ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯤꯔꯒꯗꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯥꯒꯤ ꯀꯤꯒꯟꯖꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯗꯨꯝꯅ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯄ ꯑꯗꯨꯗꯗꯤ ꯃꯍꯥꯛ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯑꯗꯨꯒ ꯃꯕꯥꯅꯤ ꯀꯔꯤꯒꯨꯝꯕ ꯕꯁ ꯑꯁꯤ ꯍꯦꯛ ꯈꯥꯝꯕꯨ ꯈꯥꯝꯂꯛꯂꯕꯗꯤ ꯀꯨꯝꯊꯔꯒ ꯑꯗꯨꯃꯛ ꯄꯨꯟꯁꯤ ꯍꯤꯡꯅꯅꯕ ꯆꯦꯜꯂꯔꯣꯏꯁꯤ ꯍꯥꯏꯗꯨꯅ ꯃꯕꯥꯅꯤ ꯍꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯒ ꯃꯌꯨꯝꯗ ꯍꯟꯒꯦ ꯇꯧꯔꯤꯕ ꯄꯨꯂꯤꯁ ꯑꯃꯅ ꯕꯁ ꯑꯗꯨ ꯇꯣꯡꯒꯦ ꯍꯥꯏꯗꯨꯅ ꯈꯥꯝꯂꯛꯂꯦ꯫ ꯕꯁ ꯑꯗꯨ ꯍꯦꯛ ꯈꯥꯝꯕꯗꯒꯤ ꯃꯕꯥꯅꯤ ꯄ꯭ꯔꯞ ꯀꯨꯝꯊꯗꯨꯅ ꯆꯠꯈꯤꯒꯦ ꯍꯥꯏꯅ ꯇꯧꯕꯗꯨꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯅꯕꯥꯅꯤꯕꯨ ꯄ꯭ꯔꯞ ꯆꯠꯂꯤꯗꯨꯕꯨ ꯕꯁ ꯚꯔꯥ ꯄꯤꯔꯝꯂꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯂꯤ꯫ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯑꯩ ꯁꯤꯔꯒ ꯕꯁꯀꯤ ꯚꯔꯥꯗꯨ ꯀꯅꯥꯅ ꯄꯤꯕꯤꯍꯧꯒꯦ ꯍꯥꯏꯕꯅꯣ ꯍꯥꯏꯗꯨꯅ ꯆꯦꯟꯈꯤꯒꯦ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯕꯁ ꯃꯅꯨꯡꯗ ꯇꯣꯡꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯂꯥꯏꯙꯤꯕꯤ ꯑꯗꯨ ꯃꯍꯥꯛꯅ ꯎꯏꯕꯗꯒꯤ ꯃꯈꯨꯠꯇꯒꯤ ꯇꯥꯔꯛꯂꯦ꯫ ꯕꯁꯀꯤ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯂꯥꯏꯙꯤꯕꯤ ꯑꯗꯨ ꯃꯁꯥ ꯃꯊꯟꯇ ꯍꯧꯒꯠꯆꯔꯛꯇꯨꯅ ꯇꯞꯅ ꯇꯞꯅ ꯁꯤꯠꯇꯨꯅ ꯆꯠꯄ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ꯫ ꯑꯗꯨꯒ ꯄꯨꯂꯤꯁ ꯑꯗꯨꯅꯗꯤ ꯑꯩꯁꯤꯕꯨ ꯚꯨꯠꯇꯒ ꯀꯤꯒꯟꯕ ꯃꯤ ꯃꯥꯟꯕ꯭ꯔꯥ ꯍꯥꯏꯔꯒ ꯕꯁ ꯑꯗꯨ ꯀꯥꯈꯠꯂꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯂꯥꯏꯙꯤꯕꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯕꯁ ꯍꯦꯛ ꯀꯥꯈꯠꯐꯝꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯃꯥꯅ ꯈꯣꯝꯒꯠꯄꯤꯔꯒ ꯑꯗꯨꯛ ꯌꯥꯝꯅ ꯆꯥꯎꯔꯒ ꯂꯥꯏꯙꯤꯕꯤ ꯃꯆꯥꯁꯤꯗꯕꯨ ꯀꯤꯔꯤ ꯍꯥꯏꯔꯒ ꯅꯨꯄꯤ ꯃꯆꯥꯗꯨꯗ ꯂꯥꯏꯙꯤꯕꯤ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯑꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯃꯨꯁꯨꯛ ꯃꯨꯁꯟꯅ ꯚꯨꯠ ꯃꯥꯟꯗꯨꯅ ꯂꯩꯔꯝꯈꯤꯕꯗꯨ ꯎꯔꯨꯕꯗꯒꯤ ꯍꯧꯖꯤꯛꯇ ꯚꯨꯠꯇ ꯀꯤꯔꯤ ꯍꯥꯏꯔꯝꯕ ꯄꯨꯂꯤꯁ ꯑꯗꯨ ꯄ꯭ꯔꯞ ꯀꯨꯝꯊꯔꯛꯇꯨꯅ ꯕꯁ ꯃꯈꯥꯗ ꯂꯣꯡꯅ ꯇꯥꯗꯨꯅ ꯋꯥꯟꯊꯈ꯭ꯔꯦ꯫ ꯕꯁꯀꯤ ꯀꯟꯗꯛꯇꯔ ꯑꯗꯨꯅ ꯀꯥꯈꯠꯂꯛꯂꯣ ꯆꯠꯂꯁꯤ ꯊꯦꯡꯉꯦ ꯍꯥꯏꯅ ꯂꯥꯎꯔꯛꯄꯗꯨ ꯌꯥꯕꯒꯤ ꯃꯍꯨꯠꯇ ꯍꯅꯨꯕꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯒꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯖꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯀꯨꯝꯊꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯦ꯫ ꯕꯁ ꯑꯗꯨꯗꯒꯤ ꯀꯨꯝꯊꯍꯧꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨꯅ ꯑꯍꯜ ꯑꯗꯨꯗ ꯑꯟꯇꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯀꯟꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯨꯕꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯚꯨꯠꯅ ꯀꯔꯝꯕꯅꯣ ꯃꯤꯅ ꯀꯔꯝꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯁꯨ ꯈꯪꯗꯅ ꯀꯔꯝꯅ ꯀꯟꯒꯗꯧꯔꯤꯕꯅꯣ, ꯑꯅꯛꯄꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃ ꯂꯩꯕꯅꯤ ꯃꯗꯨꯗ ꯆꯠꯂꯒ ꯑꯩꯈꯣꯏꯅ ꯄꯥꯎ ꯄꯤꯔꯨꯔꯁꯤ, ꯃꯗꯨ ꯃꯉꯥꯏꯔꯦ ꯑꯩꯈꯣꯏꯅ ꯇꯧꯕ ꯉꯝꯕꯕꯨ ꯍꯥꯏꯗꯨꯅ ꯃꯕꯥꯅꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯇꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯦꯁ ꯑꯥꯏ ꯑꯅꯟ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇꯤꯝ ꯊꯦꯡꯅꯔꯦ꯫ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯗꯨ ꯊꯦꯡꯅꯕꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯕꯁ ꯃꯅꯨꯡꯗ ꯚꯨꯠ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯄꯥꯈꯠꯅ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯦꯁ ꯑꯥꯏ ꯑꯅꯟ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇꯤꯝꯅꯗꯤ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯑꯗꯨ ꯀꯔꯤꯁꯨ ꯊꯥꯖꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯒ ꯍꯅꯨꯕꯤ ꯑꯗꯨꯁꯨ ꯅꯈꯣꯏꯅ ꯊꯣꯛꯄ ꯇꯧꯍꯧꯔꯣ ꯑꯩꯗꯤ ꯀꯤꯖꯔꯦ ꯍꯥꯏꯔꯒ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯑꯦꯁ ꯑꯥꯏ ꯑꯅꯟꯗꯤ ꯃꯈꯣꯏꯅ ꯊꯤꯔꯤꯕ ꯁꯛꯇꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯕꯁ ꯑꯗꯨ ꯇꯣꯡꯗꯨꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯠꯂꯝꯂꯒꯅꯤ, ꯑꯗꯨꯒ ꯕꯁ ꯑꯗꯨꯗꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯤꯡꯅꯔꯤꯕꯅꯤꯅ ꯀꯔꯤ ꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩ ꯌꯦꯡꯂꯨꯔꯒꯦ ꯍꯥꯏꯔꯒ ꯕꯥꯏꯛ ꯑꯗꯨ ꯑꯦꯁ ꯑꯥꯏ ꯑꯅꯟꯅ ꯊꯧꯔꯒ ꯌꯥꯝꯅ ꯀꯤꯅ ꯕꯁ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯆꯔꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯑꯃꯨꯛ ꯕꯁ ꯑꯗꯨ ꯇꯥꯟꯅꯅꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯐꯅ ꯀꯟꯅꯗꯤ ꯌꯥꯖꯗꯕꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯅꯝꯗꯨꯅ ꯃꯍꯥꯛꯄꯨ ꯑꯗꯨꯃꯛ ꯄꯨꯗꯨꯅ ꯆꯠꯍꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯦꯁ ꯑꯥꯏ ꯄ꯭ꯔꯇꯤꯚꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯗ꯭ꯔꯥꯏꯚꯔꯅ ꯒꯥꯔꯤ ꯑꯗꯨ ꯄꯨꯗꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯉꯁꯥꯏ ꯃꯈꯩ ꯃꯌꯥꯝꯗꯨꯅ ꯇꯨꯝꯊꯅꯈꯤꯕ ꯉꯥꯏꯔꯤꯕ ꯃꯤꯍꯥꯠꯄ ꯑꯍꯨꯝ ꯑꯗꯨꯅ ꯀꯤꯃꯟꯕꯗꯒꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯕ ꯅꯨꯄꯥ ꯑꯗꯨꯒ ꯑꯍꯜ ꯑꯗꯨꯒ ꯀꯨꯝꯊꯈꯤꯕꯗꯒꯤ ꯃꯌꯥꯝꯗꯨꯅ ꯇꯨꯝꯊꯔꯤꯕ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯗꯨꯅ ꯕꯦꯒ ꯑꯗꯨ ꯍꯨꯔꯥꯟꯗꯨꯅ ꯄꯨꯅꯕ ꯍꯣꯠꯅꯕꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯇꯥꯟꯖꯥ ꯊꯣꯛꯂꯨꯔꯦ꯫ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯑꯪꯀꯜ ꯅꯪꯅ ꯑꯟꯇꯤꯒꯤ ꯕꯦꯒ ꯑꯗꯨ ꯂꯧꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯥꯏꯔꯨꯕꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯥꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯒꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯉꯥꯡꯒꯤ ꯕꯦꯒ ꯑꯗꯨ ꯂꯧꯕꯤꯔꯤꯕꯣ ꯍꯥꯏꯗꯨꯅ ꯃꯨꯟꯅꯅꯕ ꯍꯣꯠꯅꯔꯨꯕꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯏꯟꯊꯣꯛꯂꯒ ꯃꯈꯣꯏ ꯀꯟꯅ ꯕꯦꯒ ꯑꯗꯨ ꯃꯨꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯕꯦꯒ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯨꯜꯂꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯉꯛꯁꯝꯗ ꯊꯥꯡ ꯁꯨꯔꯤ ꯑꯃ ꯊꯝꯂꯗꯨꯅ ꯒꯥꯔꯤ ꯑꯁꯤ ꯈꯨꯗꯛꯇ ꯈꯥꯝꯕ ꯅꯠꯇ꯭ꯔꯕꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯍꯥꯠꯇꯣꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯙꯞ ꯇꯧꯕꯗꯨꯗꯒꯤ ꯕꯁꯀꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯁꯨ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯕ ꯇꯥꯔꯝꯃꯤ꯫ ꯒꯥꯔꯤ ꯑꯗꯨ ꯍꯦꯛ ꯈꯥꯝꯕꯒ ꯅꯈꯣꯏ ꯅꯁꯥ ꯅꯁꯥꯒꯤ ꯐꯝꯐꯝꯗꯒꯤ ꯑꯃꯠꯇ ꯂꯦꯡꯒꯅꯨ ꯍꯥꯏꯗꯨꯅ ꯙꯞ ꯇꯧꯔꯒ ꯃꯈꯣꯏ ꯀꯨꯝꯊꯒꯦ ꯍꯦꯛ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯦꯁ ꯑꯥꯏ ꯑꯅꯟꯁꯨ ꯇꯥꯟꯖꯥ ꯆꯥꯅ ꯕꯁ ꯑꯗꯨꯗ ꯀꯥꯈꯠꯂꯛꯇꯨꯅ ꯍꯨꯔꯥꯟꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯒ ꯐꯨꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯌꯥꯝꯅ ꯀꯟꯅ ꯐꯨꯅꯔꯕ ꯃꯇꯨꯡꯗ ꯑꯦꯁ ꯑꯥꯏ ꯑꯅꯟꯅ ꯃꯤꯍꯥꯠꯄ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯊꯔꯒ ꯁꯤꯠꯇ ꯊꯧꯔꯤꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯕꯦꯒ ꯑꯗꯨ ꯊꯥꯡꯀꯠꯂꯨꯕ ꯃꯇꯝꯗ ꯇꯥꯔꯛꯂꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯤꯗꯤ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯀꯦꯁ ꯐꯥꯏꯜ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯐꯣꯇꯣꯁꯤꯡ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯔꯤ꯫ ꯑꯗꯨꯒ ꯇꯥꯟꯖꯥ ꯑꯁꯤꯃꯛꯇꯗ ꯕꯁ ꯑꯗꯨꯒꯤ ꯃꯅꯤꯡ ꯊꯪꯕ ꯊꯣꯡꯅꯥꯎꯒꯤ ꯐꯛꯂꯥꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯏ ꯇꯩꯔꯕ ꯃꯈꯨꯠ ꯑꯃ ꯅꯝꯗꯨꯅ ꯀꯥꯈꯠꯂꯛꯄꯒꯨꯝ ꯎꯔꯤ꯫ ꯑꯦꯁ ꯑꯥꯏ ꯑꯅꯟꯁꯨ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯈꯨꯠ ꯅꯥꯝꯃꯇ ꯉꯥꯏꯔꯝꯕꯗꯒꯤ ꯃꯈꯨꯠ ꯑꯅꯤ ꯁꯨꯖꯜꯂꯛꯄꯒ ꯂꯣꯏꯅꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯃꯄꯥꯟꯂꯣꯝꯗꯒꯤ ꯅꯞꯇꯨꯅ ꯇꯣꯡꯗꯨꯅ ꯂꯥꯛꯄꯒꯨꯝ ꯎꯔꯤ꯫ ꯑꯗꯨꯒ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯃꯥꯏ ꯑꯗꯨꯗꯤ ꯐꯖꯅ ꯎꯕꯗꯤ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯕꯁ ꯑꯗꯨꯅ ꯍꯦꯌꯔꯄꯤꯟ ꯕꯦꯟ 19 ꯃꯄꯥ ꯌꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯕꯁ ꯑꯗꯨꯒꯤ ꯃꯄꯥꯟ ꯊꯪꯕ ꯁꯔꯨꯛꯇ ꯃꯤꯑꯣꯏ ꯀꯌꯥ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯊꯣꯡꯅꯥꯎꯗ ꯅꯞꯄꯒꯨꯝꯅꯁꯨ ꯎꯔꯤ꯫ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯝꯅꯅꯣ ꯍꯥꯏꯕꯗꯨꯗꯤ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯃꯅꯨꯡꯂꯣꯝꯗꯒꯤꯗꯤ ꯑꯃꯠꯇ ꯎꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯑꯦꯁ ꯑꯥꯏ ꯑꯅꯟꯅ ꯐꯥꯗꯨꯅ ꯄꯨꯟꯗꯨꯅ ꯊꯝꯂꯤꯕ ꯃꯤꯍꯥꯠꯄ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯃꯤꯡ ꯍꯪꯂꯨꯕ ꯃꯇꯝꯗ ꯍꯥꯏꯔꯛꯂꯤꯕ ꯃꯃꯤꯡꯁꯤꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯕꯦꯁꯃꯦꯠ ꯑꯛꯁꯤꯌꯥꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯍꯥꯏꯔꯛꯈꯤꯕ ꯃꯃꯤꯡꯁꯤꯡ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯔꯤ꯫ ꯍꯥꯏꯕꯗꯤ ꯑꯛꯁꯤꯌꯥꯅ ꯊꯦꯡꯅꯈꯤꯕ ꯃꯤꯍꯥꯠꯄꯒꯤ ꯀꯦꯁ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯗꯨ ꯍꯦꯛ ꯈꯪꯂꯛꯄꯗꯒꯤ ꯑꯦꯁ ꯑꯥꯏ ꯑꯅꯟꯅ ꯄꯨꯟꯗꯨꯅ ꯊꯝꯂꯤꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯊꯔꯕ ꯃꯇꯨꯡꯗ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯤ ꯅꯈꯣꯏꯅ ꯀꯗꯥꯏꯗꯒꯤ ꯍꯨꯔꯥꯜꯂꯛꯄꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯐꯨꯕ ꯍꯦꯟꯃꯜꯂꯛꯄ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝꯃꯛꯇꯒꯤ ꯑꯃꯅ ꯁꯅꯥꯁꯤꯡ ꯑꯁꯤ ꯎꯇꯤꯒꯤ ꯍꯣꯇꯦꯜ ꯑꯃꯗꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯍꯥꯠꯇꯣꯛꯂꯝꯂꯒ ꯍꯨꯔꯥꯜꯂꯛꯄꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯗꯣꯔꯛꯂꯦ꯫ ꯃꯗꯨ ꯍꯦꯛ ꯇꯥꯕꯗꯒꯤꯗꯤ ꯁꯥꯎꯃꯟꯈ꯭ꯔꯗꯨꯅ ꯑꯦꯁ ꯑꯥꯏ ꯑꯅꯟꯅ ꯑꯃꯨꯛꯀꯁꯨ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯇꯞ ꯇꯥꯞꯅ ꯐꯨꯊꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯥꯟꯖꯥ ꯑꯁꯤꯗ ꯀꯟꯗꯛꯇꯔ ꯑꯗꯨꯅ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯕꯦꯒ ꯑꯗꯨ ꯍꯥꯡꯇꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯁꯤꯡꯖꯪ ꯊꯥꯡ ꯁꯨꯔꯤꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯏ ꯇꯩꯗꯨꯅ ꯌꯥꯎꯗꯨꯅ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯛꯈꯤ꯫
ꯃꯗꯨꯗꯒꯤꯗꯤ SINꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯐꯣꯟ ꯇꯧꯗꯨꯅ ꯎꯇꯤꯒꯤ ꯍꯣꯇꯦꯜ ꯑꯃꯗꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯍꯥꯠꯇꯣꯛꯂꯝꯂꯦ ꯑꯗꯨꯒ ꯍꯥꯠꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯕꯁꯁꯤꯗ ꯐꯥꯗꯨꯅ ꯊꯝꯂꯦ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯍꯣꯇꯦꯜꯁꯤꯡ ꯑꯗꯨꯗ ꯆꯠꯇꯨꯅ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤ ꯀꯟꯐꯥꯔꯝ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯦ ꯑꯗꯨꯕꯨ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯎꯇꯤꯗ ꯍꯣꯇꯦꯜ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯩꯈ꯭ꯔꯦ ꯁꯥꯔ ꯀꯔꯝꯕ ꯍꯣꯇꯦꯜꯅꯣ ꯈꯪꯗꯗꯅ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯊꯤꯔꯨꯒꯗꯕꯅꯣ ꯍꯥꯏꯔꯤ ꯑꯗꯨꯒ ꯃꯤꯌꯥꯠꯄꯁꯤꯡ ꯑꯗꯨꯗ ꯀꯔꯝꯕ ꯍꯣꯇꯦꯜꯗꯒꯤ ꯍꯨꯔꯥꯜꯂꯛꯄꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕꯗꯁꯨ ꯃꯈꯣꯏꯗꯤ ꯍꯣꯇꯦꯜ ꯃꯃꯤꯡ ꯑꯗꯨꯗꯤ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯨ ꯌꯥꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯎꯇꯤꯗ ꯂꯩꯔꯤꯕ ꯍꯣꯇꯦꯜ ꯑꯌꯥꯝꯕ ꯆꯪꯗꯨꯅ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤ ꯀꯟꯐꯥꯔꯝ ꯇꯧꯔꯨꯅꯕ ꯌꯦꯡꯁꯤꯜꯂꯨꯅꯕ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯂꯩꯕ ꯄꯨꯂꯤꯁ ꯃꯌꯥꯝꯁꯤꯡ ꯄꯨꯗꯨꯅ ꯆꯠꯄ ꯍꯧꯈꯤꯔꯝꯃꯤ ꯑꯗꯨꯒ ꯍꯣꯇꯦꯜꯁꯤꯡ ꯑꯗꯨꯗ ꯃꯊꯪ ꯆꯪꯗꯨꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯍꯧꯈꯤꯔꯝꯃꯤ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯕꯁ ꯃꯅꯨꯡꯗ SINꯅ ꯃꯤꯍꯥꯠꯄ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯃꯅꯤꯡ ꯊꯪꯕ ꯁꯤꯠꯇ ꯄꯨꯟꯁꯤꯟꯅ ꯊꯝꯂꯒ ꯃꯍꯥꯛ ꯍꯧꯖꯤꯛ ꯕꯁꯀꯤ ꯃꯃꯥꯡ ꯊꯪꯕ ꯊꯣꯡ ꯀꯥꯈꯠꯐꯝꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯁꯤꯠ ꯑꯗꯨꯗ ꯐꯝꯕ ꯂꯥꯛꯂꯤ ꯃꯍꯥꯛꯀꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠꯇ ꯐꯝꯂꯤꯕꯁꯤ ꯀꯣꯂꯦꯖ ꯁꯥꯇ꯭ꯔꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅꯤ ꯇꯁꯦꯡꯅꯃꯛꯀꯤꯗꯤ SINꯅ ꯃꯤꯍꯥꯠꯄ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯐꯥꯔꯕꯁꯨ ꯕꯁ ꯑꯗꯨ ꯍꯦꯛ ꯀꯥꯈꯠꯂꯛꯄꯗꯒꯤ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯆꯤꯡ ꯆꯤꯡꯅꯗꯨꯅ ꯑꯗꯨꯃꯛꯇꯤ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯕꯁ ꯃꯅꯤꯡꯗ ꯃꯤ ꯃꯈꯨꯠ ꯊꯤꯡꯀꯠꯂꯛꯈꯤꯕꯗꯨ ꯃꯍꯥꯛꯁꯨ ꯎꯍꯧꯔꯕꯅꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯁꯤꯠ ꯃꯈꯥꯗ ꯄꯥꯛꯊꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯑꯀꯤꯕꯒꯤ ꯃꯁꯛ ꯐꯪꯂꯕ ꯍꯨꯏꯅꯥꯎ ꯃꯆꯥ ꯃꯨꯁꯨꯛ ꯃꯨꯕ ꯑꯃ ꯃꯥ ꯇꯝꯅ ꯆꯣꯡꯁꯤꯜꯂꯛꯄꯗꯨ ꯎꯕꯗꯒꯤ ꯈꯪꯗꯨꯅ ꯃꯍꯥꯛ ꯕꯁꯀꯤ ꯁꯤꯠꯇꯒꯤ ꯑꯣꯟꯊꯔꯝꯃꯤ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇꯗꯤ ꯃꯍꯥꯛꯅ ꯎꯔꯤꯕꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯍꯨꯏꯅꯥꯎ ꯃꯆꯥ ꯉꯧꯁꯣꯛ ꯉꯧꯕ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯈꯤ ꯃꯗꯨꯗ ꯀꯟꯗꯛꯇꯔꯗꯨꯅ ꯁꯔ ꯅꯣꯡ ꯆꯨꯔꯛꯄꯗꯒꯤ ꯃꯍꯥꯛꯁꯦ ꯑꯩꯅ ꯅꯨꯡꯉꯥꯏꯇꯗꯨꯅ ꯕꯁ ꯃꯅꯨꯡꯗ ꯍꯥꯞꯄꯤꯔꯛꯄꯗꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯁꯥꯗꯨ ꯈꯔ ꯏꯪꯊꯔꯛꯂꯕ ꯃꯇꯨꯡ SINꯅ ꯅꯨꯄꯥꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯎ ꯍꯥꯏꯗꯨꯅ ꯀꯧꯏ ꯅꯨꯄꯥꯗꯨꯁꯨ ꯌꯥꯝꯅ ꯀꯤꯅ SINꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯕ ꯃꯇꯨꯡ ꯕꯁꯀꯤ ꯁꯤꯠꯇ ꯃꯃꯥꯏ ꯎꯞꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯤ ꯀꯣꯂꯦꯖꯀꯤ ꯁꯥꯇ꯭ꯔꯤ ꯅꯨꯄꯤ ꯃꯆꯥꯗꯨ ꯑꯃꯨꯛꯇꯪ ꯆꯦꯛ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯂꯦꯡꯖꯨꯝ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯨꯕ ꯃꯇꯝꯗ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯕ ꯁꯛꯐꯝ ꯑꯗꯨ ꯎꯈꯤꯕꯅꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯒꯦ ꯇꯧꯕ ꯑꯗꯨꯗ SINꯅ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯕꯗꯨꯗ ꯅꯨꯄꯤ ꯑꯗꯨ ꯈꯪꯕꯣꯏ ꯀꯔꯤꯕꯣꯏ ꯍꯧꯒꯠꯂꯛꯂꯦ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯥꯏ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯕ ꯎꯗꯦ ꯃꯗꯨꯗ SINꯅ ꯅꯨꯄꯥꯗꯨꯗ ꯌꯦꯡꯉꯣ ꯑꯩ ꯍꯥꯟꯅꯗꯒꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯇꯨꯃꯤꯟꯅ ꯂꯩꯇ꯭ꯔꯕ ꯋꯥ ꯃꯈꯥ ꯇꯥꯅ ꯆꯕꯦꯡ ꯉꯥꯡꯂꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯀꯅꯤ ꯍꯥꯏꯔꯤ ꯃꯗꯨ ꯇꯥꯔꯨꯕꯗꯒꯤꯗꯤ ꯃꯥꯒꯤ ꯋꯥ ꯑꯁꯤ ꯀꯅꯥ ꯑꯃꯠꯇ ꯊꯥꯖꯕꯤꯗꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯔꯨꯝ ꯁꯣꯜꯂꯗꯨꯅ ꯃꯥꯒꯤ ꯁꯤꯠꯇ ꯑꯃꯨꯛ ꯍꯟꯒꯦ ꯇꯧꯗꯨꯅ ꯃꯅꯤꯡ ꯑꯣꯟꯊꯣꯔꯛꯄꯗꯗꯤ ꯃꯃꯥꯏ ꯃꯃꯤꯠ ꯂꯣꯏꯅ ꯀꯥꯍꯜꯂꯕ ꯑꯁꯤꯕ ꯁꯛꯇꯝ ꯑꯃ ꯃꯍꯥꯛꯁꯨ ꯊꯧꯔꯤ ꯌꯥꯟꯁꯤꯟꯗꯨꯅ ꯂꯦꯞꯂꯝꯕ ꯎꯔꯝꯃꯤ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯃꯥꯅ ꯈꯪꯗꯨꯅ ꯂꯥꯎꯔꯒ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯀꯔꯤꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯃꯗꯨꯗꯒꯤ SINꯅ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯅꯪ ꯃꯈꯥ ꯇꯥꯅ ꯃꯈꯣꯜ ꯑꯃꯠꯇ ꯊꯣꯛꯍꯜꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯛꯄꯗꯒꯤ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯅꯨꯄꯥꯗꯨꯁꯨ ꯃꯍꯥꯛꯀꯤ ꯁꯤꯠꯇ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯐꯝꯂꯤ ꯃꯉꯣꯟꯗ ꯊꯣꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯕꯁ ꯑꯁꯤꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯀꯅꯥꯃꯠꯇ ꯎꯗꯕ ꯃꯥꯜꯂꯦ ꯑꯩ ꯈꯛꯇ ꯚꯨꯠꯁꯤ ꯎꯔꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯔꯨꯝ ꯁꯣꯟꯗꯨꯅ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯃꯤꯌꯥꯠꯄꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯔꯨ ꯀꯣꯛꯄ ꯑꯃ ꯌꯥꯎꯕꯗꯨꯁꯨ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯡꯀꯥ ꯀꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯨꯔꯦ ꯃꯗꯨ ꯎꯕꯗ ꯈꯪꯗꯨꯅ ꯑꯃꯨꯛꯁꯨ ꯂꯥꯎꯔꯒ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯅꯨꯄꯥꯗꯨ ꯀꯔꯤꯁꯨ ꯇꯧꯗꯨꯅ ꯑꯃꯨꯛꯁꯨ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ ꯃꯁꯥꯗꯨ ꯀꯤꯕꯅ ꯊꯛꯊꯛ ꯅꯤꯛꯂꯕ ꯅꯨꯄꯥꯗꯨꯅ ꯑꯩꯗꯤ ꯕꯁ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯆꯔꯔꯣꯏ ꯍꯥꯏꯕꯅꯤ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯑꯩꯕꯨ ꯕꯁ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯄꯨꯕꯤꯔꯛꯂꯤꯕꯁꯨ ꯍꯥꯏꯗꯨꯅ ꯃꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯤ ꯇꯁꯦꯡꯅꯃꯛꯀꯤꯗꯤ SINꯅ ꯅꯨꯄꯥꯗꯨ ꯂꯥꯡꯗꯅꯕ ꯂꯥꯎꯗꯅꯕ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯃꯍꯥꯛꯁꯨ ꯕꯁ ꯑꯁꯤꯗ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯀꯔꯤꯒꯨꯝꯕ ꯁꯨꯄꯔꯅꯦꯆꯔꯦꯜ ꯑꯣꯏꯕ ꯊꯧꯗꯣꯛ ꯈꯔꯗꯤ ꯊꯣꯛꯂꯦ ꯍꯥꯏꯕꯁꯨ ꯈꯪꯂꯤꯕꯅꯤ ꯑꯗꯨꯅ ꯃꯍꯥꯛꯅ SI ꯄ꯭ꯔꯇꯤꯚꯥꯗ ꯐꯣꯟ ꯑꯃꯨꯛ ꯍꯟꯅ ꯇꯧꯗꯨꯅ ꯕꯁ ꯑꯗꯨꯒꯤ ꯗꯤꯇꯦꯜꯁ ꯄꯥꯝꯃꯤ ꯍꯥꯏꯔꯦ ꯃꯗꯨꯗ SI ꯄ꯭ꯔꯇꯤꯚꯥꯅ ꯀꯨꯅꯨ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯣꯐꯤꯁꯇ ꯆꯠꯂꯒ ꯗꯤꯇꯦꯜꯁ ꯑꯗꯨ ꯍꯥꯏꯔꯛꯂꯒꯦ ꯑꯗꯨꯒ ꯅꯪꯅ ꯄꯦꯁꯦꯟꯖꯔꯁꯤꯡ ꯑꯗꯨꯒꯤ ꯗꯤꯇꯦꯜꯁ ꯆꯦꯛ ꯇꯧꯔꯣ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯤ SI ꯑꯅꯟꯅ ꯃꯍꯥꯛꯀ ꯍꯦꯛ ꯊꯪꯅꯅ ꯂꯩꯔꯤꯕꯤ ꯀꯣꯂꯦꯖꯀꯤ ꯁꯥꯇ꯭ꯔꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯍꯧꯗꯣꯛꯇꯨꯅ ꯆꯦꯛ ꯇꯧꯅꯅꯕ ꯍꯣꯠꯅꯔꯨꯕꯗ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯀꯤꯅ ꯈꯪꯅ ꯆꯣꯡꯈꯠꯂꯛꯂꯝꯃꯤ ꯃꯗꯨꯗ SIꯅ ꯀꯔꯤꯅꯣ ꯌꯥꯝꯅ ꯄꯥꯈꯠꯂꯤꯕꯗꯨꯕꯨ ꯍꯥꯏꯅ ꯍꯪꯂꯨꯕ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯁꯔ ꯑꯩꯒꯤ ꯃꯤꯠꯇ ꯁꯥꯔꯅ ꯕꯁ ꯑꯁꯤꯃꯛꯇꯗ ꯅꯨꯄꯥ ꯑꯃ ꯀꯅꯥꯒꯨꯝꯕ ꯑꯃ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯄ ꯎꯈꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯂꯤ ꯃꯗꯨꯗ SIꯅ ꯅꯨꯄꯤ ꯃꯆꯥꯗꯨ ꯊꯦꯝꯖꯤꯟꯕꯤꯔꯗꯨꯅ ꯀꯔꯤꯁꯨ ꯌꯥꯝꯅ ꯄꯥꯈꯠꯄꯤꯒꯅꯨ ꯑꯗꯣꯝꯅ ꯈꯜꯂꯤꯕꯗꯨ ꯄꯪꯈꯟꯗ ꯈꯟꯖꯟꯕ ꯑꯣꯏꯒꯅꯤ ꯑꯩꯗꯤ ꯅꯣꯡꯃꯩꯁꯨ ꯑꯃꯠꯇ ꯄꯥꯏꯕꯁꯨ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯕꯁ ꯑꯗꯨꯗ ꯇꯣꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯊꯪ ꯍꯪꯕ ꯍꯧꯔꯛꯂꯤ ꯃꯆꯥ ꯑꯅꯤꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯥ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯗ ꯍꯪꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯁꯤ ꯀꯨꯟꯅꯨꯔ ꯁ꯭ꯇꯦꯁꯟꯗ SP ꯑꯣꯏꯗꯨꯅ ꯂꯩꯕꯅꯤ ꯁꯨꯇꯤ ꯍꯦꯛ ꯐꯪꯕꯒ ꯃꯈꯣꯏ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯀꯣꯏꯕ ꯆꯠꯂꯤ ꯑꯗꯨꯒ ꯍꯟꯗꯛꯁꯨ ꯁꯨꯇꯤ ꯀꯣꯏꯔꯨꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯍꯜꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯁꯥꯇ꯭ꯔꯤ ꯅꯨꯄꯤ ꯃꯆꯥꯗꯨ ꯀꯞꯂꯤ ꯇꯧꯔꯛꯄꯗꯨ ꯇꯥꯕꯗꯒꯤ SIꯅ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯐꯝꯂꯤꯕ ꯅꯨꯄꯥꯗꯨꯗ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯨꯄꯤ ꯃꯆꯥꯁꯤꯗ ꯅꯈꯨꯠ ꯅꯁꯥ ꯁꯥꯡꯂꯤꯕꯕꯨ ꯍꯥꯏꯗꯨꯅ ꯐꯨꯔꯒ ꯃꯃꯥꯡ ꯊꯪꯕ ꯁꯤꯠꯇ ꯀꯥꯈꯠꯇꯨꯅ ꯐꯝꯍꯜꯂꯝꯃꯤ ꯑꯗꯨꯒ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯆꯦꯜꯂꯛꯂꯤꯕ ꯅꯨꯄꯤ ꯑꯁꯤ MLAꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯍꯦꯛ ꯈꯪꯂꯛꯄꯗꯒꯤ SI ꯑꯅꯟꯅ ꯅꯈꯣꯏꯕꯨ ꯉꯥꯎꯔꯕ꯭ꯔꯣ MLA ꯃꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯅꯪꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯆꯦꯜꯂꯨꯔꯤꯕ ꯑꯗꯨꯒ ꯕꯁ ꯑꯁꯤꯕꯨ MLA ꯑꯗꯨꯅ ꯎꯇꯤ ꯂꯥꯟꯊꯣꯛꯑꯒ ꯆꯠꯍꯟꯒꯅꯤ ꯍꯥꯏꯅ ꯅꯣꯏꯅ ꯀꯔꯝꯅ ꯈꯜꯂꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯆꯩꯔꯤ ꯃꯗꯨ ꯍꯦꯛ ꯇꯥꯔꯨꯕꯗꯒꯤ ꯌꯥꯝꯅ ꯀꯤꯒꯟꯕ ꯅꯨꯄꯥꯗꯨꯁꯨ ꯃꯥꯒꯤ ꯒꯔꯜꯐ꯭ꯔꯦꯟꯗ ꯐꯣꯟ ꯑꯃꯨꯛ ꯍꯟꯅ ꯇꯧꯗꯨꯅ ꯅꯪꯅ ꯊꯣꯛꯄ ꯇꯧꯈ꯭ꯔꯣ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯄ ꯉꯝꯒꯗꯧ ꯃꯥꯟꯗꯦ MLAꯒꯤ ꯃꯤꯅꯔ ꯅꯠꯇ꯭ꯔꯒ ꯚꯨꯠꯅꯔ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯒꯅꯤ ꯍꯥꯏꯔꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯐꯣꯟ ꯇꯧꯔꯤꯕꯁꯤꯁꯨ ꯁ꯭ꯃꯥꯔꯠ ꯐꯣꯟ ꯑꯃꯗꯒꯤꯅꯤ ꯃꯍꯥꯛꯀ ꯀꯣꯂꯦꯖꯀꯤ ꯁꯥꯇ꯭ꯔꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒ ꯅꯠꯇꯅ ꯕꯁ ꯑꯗꯨꯗ ꯇꯣꯡꯂꯤꯕ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯠꯇ ꯐꯣꯟ ꯄꯥꯏꯕ ꯎꯗ꯭ꯔꯤꯕꯅꯤ ꯁꯥꯇ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯐꯝꯕ ꯅꯨꯄꯥ ꯑꯗꯨꯕꯨꯗꯤ ꯍꯦꯗꯐꯣꯟ ꯑꯆꯧꯕ ꯑꯃ ꯁꯤꯖꯤꯟꯅꯩ ꯍꯥꯏꯕꯕꯨꯗꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯑꯗꯨꯒ ꯁꯥꯇ꯭ꯔꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯃꯥꯒꯤ ꯐꯣꯟꯗ ꯇꯦꯝꯄꯜ ꯔꯟ ꯁꯥꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯕꯁꯇ ꯇꯣꯡꯂꯤꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯅ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯈꯤꯕꯅꯤ
asomdana SI Pratibhana transport officer laktuna utidagi Coimbatore chaliba bus adugi details adu hanglami maduda mahmud da duty tarami nupa aduna madam nangna hayo bus adu mahmud sa thiba phangde noina hayo bus adu onaranguni hairi aduga Coimbatore gi chakado bus adudi utidagi pung 13 dagi chatkibani madu tarubada SI Pratibhana atopa Coimbatore chatpa bus dil leiribana haina hanglubadada duty tarami nupa aduna yamna angakpa wari amubu hairakli utidagi Coimbatore chaliba last bus ase numidangi pung 13 dagi chatpani aduga Coimbatore chakkiba last bus adudi Coimbatore yaure haina pau pirakle haiduna dum haijilakle manu tabada SI Pratibhadi ngakpuna lure maramdi hauji SI anan bus adu tongduna Coimbatore tamna chalibani aduga bus adugi details karimata phangba ngamdabata natana bus aduju Coimbatore yaure haiduna su haijilaklibani aduna SI Pratibhana SI ananda pau ase khanganaba phone tawrakpani adubu SI anangi phone adudi ring chatkite connect tawba ngamkite aduga tanja asimodada makoina ngasaidagi thireba sakti su bus adu khamdura kakhalakle Kasenamaki Saktina, SI and bus and Tongi have a kangdabi kakala lebni aduga, Sakti bu hek ubudagi SI and the mark would counter the puba horoglami. Police gari nomilo in Huran behind the map would tanatan put her waduda. Bus adu the Ian and Tonlankibi, Minak Sebi, Mia Televin, Pia than a Puna Vadu Kamtolaga. Sir, someone to really Busuka, police amo or gam you on the pump the puba hunabra, Mana Karila and Nabagi Hydrohang. Maruda SI and a yam the Southern must say quite a patabu Huran mani magna, Police gari Huran Batanatan, Police service reportable for Hura Lebani Hydron Yang and Sound and Sakraga, Sakti Begadu, Hang Tolo Mutam the mark in no way do Yoram the Manga Lautorali. Magna Beg Manunang no way Satorali Basi, College Satya Dugi Hek Mamang Maktadani, Madu the Dupi Masadi, Hena Pakatari, Maraming Haki Mong the Marki Mamita, Esayan and Gari Dugi Manung Maktada, Nupama no way craft on a Hakiba Ukibani. Aduga Minaxina Saktibo Kunkat Piraga, Agisu say Nipan Katangariba class with the Kai by Chanupam Kugli. Maki honabada tumma chaba khangna kan honarebani ipagumba nangi su nangi namana pana yamna kan honarangoni karigino nanga summa phataba thabak tawribabo matungda summa phataba thabak tawgono haiduna thembiri adubu sartidi minaksina hariwa hundu karisu kumdana minaksida munna yengra anamag lerami karigidamak minaksida saktina suk munna yenglibano haibadudi film si adoiba saktu mayam punna khawminasi aduga asomda utidana matai manawani ka hotel da hatolamne haibadugi police na hotel matang changduna matang thiba horli adubu makoina tuinaba karisu phangmang nonde mayam tumdane athengba hingasida makoibu disturb tawi haidana hotel da leramba tourist singna phawa police saujilagami aduga SI Pratibhana hanjin phone toropudagi SI anangi phone chatlaw matungda anan nang hariba gari adugi details kari mata phangba ngamde duga Coimbatore chaliba last bus do utidagi pung 13 dagi chakkiba lena Coimbatore yauri haina pau pirakli madu ya tabada SI bus asi manungda nasaidagi kaino khangdaba chingnana uba supernatural thodo kaya ma tholibadu ma gyan taba ngamde adu zunatana bus je tholibasi kaino haina khanbada ma mako ngori topong khangdaba haibadu oiri aduga tanja asida MLA gunda sing adugi gari sing adusu bus adu tanaba yoshilakre makoina bus adu mamang gari du preina khamjilaka bus adu nampuda khamalaga makoi loine kakalagami gunda mayam du kakalapadu ubada minaksina nakoina kaisu tawang lore mawani le akoi mayam changna long thokpigre hari aduga masamak lawyer su oibu nupa aduna nakoina luhongla matungda migi luhongla punchida karigi ayatpa pige doyura madu aingi thonga lali haibana chingwa hairure Munudagi MLA da phone torubo matamdadi maki machanupi bu luhong thopara chenariba bus aja tongli amui kodimang loina hatolo aduga maki machanupi bu puduna laklo haida order pirakli madu ek tabadagidi SI ananga laliba mioi gunda sing aduga kanna phunna bhorokli aduga mayam manaktazagi nupa amana MLA machanupi cheribu nupa adu thangna yangi tawbada soiduna MLA machanupi ma samda lenthibadagi khudakta MLA machanupi adu bus manungda admak shikirami madu hek urubadagi asawna mai hauraba SI anana maki nomi adu satoktana kapadagi bus ki maningna levliba gundani panduna bus ki maningi thongnawdagi paitokirami College ke satri ding yaki mawangda maki mamita ukiwa visual sing adu make sing mama da tholkbada yamna kiba pakat paibada oiri aduga mamit langtoktona yeli asigi matungdagidi SI anan amasung passenger mayam aduna amata oiraga MLA gunda sing aduga yamna kanna phunaba horokle SI anan yamna kanna phunarabasu gunda sing adagi masing adu yamanmana man control to ngamlakta haibadu oiragli aduna conductor aduna makoi mi masing ase asuk yamkule gari thawro hairakpadi driver dusu gari thaw horole gari athaw bus adugi manung dusu makoi letna adumang phunarami makuta apang makulai paiduna pangpuda phunarapa adudagi soiduna driver adugi mangsamna thanga chankibadagi driver dusu bus adu control to ngamdabadai koihai haina thaw horole adu control tawduna koihai haina thawrio bus asiga opposite gi lakpa ambassador car ma khenabadagi car dusu paitoktuna takiba koina u phangi Asuman driver du ingaksanda thangna sokibadagi bus du control tawang ngamaktaduna jangal manungda adumang yangna thojin kri
bus manung tongli umyoi khudima hingmantra siba gyan amanta tadrabani adubu makoi marta phunabusu adumuk leplamde asumna jangal manung thaujalala matung bus adu chingche ongi nakanda tangkhayam thautharaga panduna leikre aduga ayama tongna umyoi khudimang driver gi mamang thangba mingchelu ja loinamuk nantarakla menduna mingchen adu mai chatpusu hogle SIN na nomai kapada bus ki maning thamu mingchelu di loina kaikrabani aduna akaiba mingchelu dagi matang thokinaba yamna wana honari maningi mingchel akaibadagi ihana nanthonalibasi khwaidagi kiganba nupa aduni Singkip nakandagi tangkhai ma bus adu makhada haithaduna yanuna leriba bus adugi maning thangba thongnauda thokpa natana nakandagi thongdagi thokpa yadraba tanja asida makoi loinamak bus adudagi thokinaba yamna kanna honari adu miyangsina mahak hana thokpai mawta magi mamangda leriba saktibu hana kakhatlo haiduna kakhalhalami aduga mahak hana kanbai mawta angang nupi mcha nupa mcha yauribasing adu hana kanbiu hairi aduga tanja asida SI anana punchindra thamliba mihatpa makoi ahum aduda puliba thori dusu nantokpa hawrolabani aduna SI anana thori adu mapana hanadagi thoktuna lekhraba sakti amasung yamna kiganma nupa adu langthoktuna piri aduga makoina thori adu yalhallaga makun namana thori adu pairaga manungda leiriba miyoi adu mathang kandanaba honari police ki sakti aduna mataktana kakhatke honabadda gunda amana mukhongni yalakpa aduda doctor aduna angang nupi macha aduna paiduna sanaramba laidri adu lokhotuna nupa adu thomlubadagi nupi macha adu su kakhatuna thori adu pairaga mapana thokpa ngamkirami aduga lawyer adugi nupi aduna makbu kanbibai mota maki machanupi oine kanbiu maki thawai tharbasu sirbasu yare harakbadagi nupi machadu kananaba makutu kanna lamlingaida wet adu puba ngamlaktabadagi bus pulap adu lokha aduna nanthakirami aduga esayanandi mahana paihoriba thori da yanduna tongtoktuna hingaurami bus aduna lokha tasan kibadagi hingauribasi esayanan sakti college ki satri aduga yamna kigan nupa makoi mari kaktani masigi matungni matangi numiki ayukta lokchabudagi makhada leiba patndugi manungda thibo mai thabak chathari ngarang aing thokiba laibaktiba bus accident gi thaudo adugi matangda TV news channel kudimakta su pawine lona chanduragri aduga thibo humagi thabak chathariba jaga aduda SI anan amasung SI pratibha su mahum adumakta adumak leiri aduga yamna kiganba nupa aduna su magi girlfriend Chuti da phone tawduna mahak ngarang matam chana yorpang ngamkidre manga tongko bus adu laibaktiba accident ama thoktuna leire haiduna su paw tamle Ising manunganada motorboat amasung hina chingba kya sinaduna panakuina thiribasu karisu phangmang ngamludrabani adubu ngaki matungda ising manungda chaina asum thinba duda kariguma ma thengnarakpadagi mahmonduda kariguma leiri haiduna crank thadaduna makada leiri poster du karino haina thangkalakpa matandadi yamna ngakpa mawngda ngarang kakta bus adu ising manungda tasangiba adu chai kyagi mamangdagi ising manungda luktuna leirangwa calling charaba mallaba phatta haudi kya yauraba amna kuiraba amanba bus amakak thangkalagi Madugi hena ngaklibadi ngarang bus aduda miyoi adu yamna tongkiba aduda bus adugi manungna yaurliba miyoi adudi asiba hakchang amata nate saru sayang ngaktamak yauri aduga college satri adugi hek mathangna phangba nupa adu khaki asiba hakchang di thengnari ngarang kangdamak tagatena bus adu tongminnakraga college ki satri adugi maningna phamba nauksinaba nupa adu khaki asiba hakchang phanglaga atai makaigena saru sayang ngakta phanglibasibu kari maram leibagi oiribano aduga miyatpa sing aduna paikiba thangten ngang adugi laidibini chingwadi loinamak yaurni adubu thangten sing adi matam kuina leirubagi calling loina charba oire aduga nakandagi sakthina magi mama ningsiltuna mama kauduna kanna kakolagli ngarang kakta thoramba bus aduna ising mangu tasankra matung pukhalakpa matamdadi chahi kyagi mawangdagi calling charba bus oina oikiba aduga bus adu tongkiba miwei khudimak nupa amakak natana saru sayang oina loina phangkibagi maramasi ngasidagi chahi 13 ki mawangda haibadi 2000 da ooty dagi Coimbatore tamna chakkiba TN 43N 0715 haiba bus asini haiba bus asida tongkiba miyoising asi matamudra chakkiba khongchatluda yaukhiba miyoising ngaktani aduga haiba bus asida nauna tonglakiba miyoising hairagadi SIN sakti college satri nupi macha aduga yamna kema nupa aduda natana mayomdai khanadana tholkiba nupa aduga makoi manga punna tongkibani aduga haiba bus asida hanadagi tonglakiba passengers sing adudi phone amada sinaba koina uba phangkidabani phone sinakiba miyoising hairagadi college ke sathi nupi macha aduna magi smartphone da temple run sanabada angang nupi macha aduga nupa macha aduga yamna ngakna yekibani maramdi 2000 da hariyo phone makalasi leiba natri bus kurung chatpada sikiba nupa adu su headphone sinaki 2000 da hariyo makal gi headphone si thopon natri yamna ki gam nupa aduga SI anangana mahoi manga khaktamak phone sinaba koin uwa phangki maduna haibadi bus ada tongliba makoi manga nataba atopor mioi khadimak 2000 da bus accident thoktuna siwada yakyo mioi ngaktani makoi gi thawai ngaktani haiba sing asi ananna transport department chatana thijaloba aduga utigi hotel thokiba mati manau ani gi miha adugi maramda loina kumna thijalo matungna khangakiba ngaktani
ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯂꯣꯌꯔ ꯑꯣꯏ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯌꯥꯝꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨ ꯎꯅꯔꯨꯕ ꯃꯇꯝꯗꯁꯨ ꯃꯌꯥꯝꯕꯗꯨꯅ ꯃꯅꯥꯎꯅꯨꯄꯥꯒ ꯃꯅꯥꯎꯅꯨꯄꯤꯒ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯤ ꯑꯅꯤꯒ ꯄꯨꯟꯅ ꯍꯥꯏꯔꯤꯕ ꯕꯁ ꯑꯗꯨꯗ ꯃꯍꯥꯛ ꯅꯨꯡꯗꯥꯡ ꯊꯤꯟꯕꯤꯔꯝꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯕꯁ ꯑꯗꯨꯒꯤ ꯄꯥꯎꯁꯨ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯏꯁꯨ ꯊꯤꯕ ꯐꯪꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ꯫ ꯃꯥꯅ ꯈꯟꯖꯕꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯑꯃꯁꯨꯡ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯇꯣꯞꯄ ꯖꯒꯥ ꯑꯃꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ SINꯅ ꯊꯤꯖꯤꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯂꯣꯏꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯗꯨ ꯇꯝꯂꯕ ꯃꯇꯨꯡ ꯃꯈꯣꯏ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯆꯠꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯕꯁ ꯑꯁꯤꯒꯤ ꯀꯟꯗꯛꯇꯔ ꯑꯃꯁꯨꯡ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯒꯤ ꯐꯣꯇꯣ ꯑꯃꯁꯨꯡ ꯗꯤꯇꯦꯜꯁꯤꯡ ꯑꯗꯨ ꯎꯔꯨꯔꯕ ꯃꯇꯨꯡ SINꯅ ꯃꯍꯥꯛꯅ ꯉꯔꯥꯡ ꯇꯣꯡꯈꯤꯕ ꯕꯁ ꯑꯗꯨꯗ ꯊꯧꯔꯝꯂꯤꯕ ꯗ꯭ꯔꯥꯏꯚꯔ ꯑꯃꯁꯨꯡ ꯀꯟꯗꯛꯇꯔ ꯑꯗꯨꯅꯤ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯅꯤꯡꯁꯤꯡꯕ ꯉꯝꯂꯤ꯫ ꯍꯥꯏꯕꯗꯤ ꯆꯍꯤ 13ꯒꯤ ꯃꯃꯥꯡꯗ 2000ꯗ ꯊꯣꯛꯈꯤꯕ ꯑꯦꯛꯁꯤꯗꯦꯟꯠ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯕꯁ ꯑꯗꯨꯗ ꯇꯣꯡꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯂꯣꯈꯥꯗ ꯇꯥꯁꯤꯟꯗꯨꯅ ꯁꯤꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯃꯛ ꯉꯁꯤ ꯑꯃꯨꯛ ꯍꯟꯗꯨꯅ ꯊꯣꯛꯄꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯤ꯫ ꯑꯗꯨꯕꯨ SI ꯑꯅꯟꯒꯤ ꯋꯥꯐꯝ ꯑꯁꯤ SI ꯄ꯭ꯔꯇꯤꯚꯥꯅꯗꯤ ꯊꯥꯖꯕ ꯉꯝꯗ꯭ꯔꯤ꯫ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕꯁꯤꯗ ꯁꯨꯄꯔꯅꯦꯆꯔꯦꯜ ꯑꯣꯏꯕ ꯋꯥꯔꯤ ꯈꯔꯗꯤ ꯌꯥꯎꯔꯤꯕꯅꯤ꯫ ꯄ꯭ꯔꯇꯤꯚꯥꯒꯤ ꯊꯥꯖꯗꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ SI ꯑꯅꯟꯅ ꯅꯪꯅ ꯌꯥꯝꯅ ꯊꯥꯖꯗ꯭ꯔꯒꯅ ꯒꯨꯒꯜꯗ ꯕꯁ 375 ꯍꯥꯏꯕꯁꯤ ꯇꯥꯏꯞ ꯇꯧꯗꯨꯅ ꯊꯤꯌꯨ꯫ ꯑꯩꯈꯣꯏꯅ ꯉꯁꯤ ꯊꯦꯡꯅꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯊꯧꯗꯣꯛ ꯀꯌꯥ ꯃꯃꯥꯡꯗ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯝꯂꯛꯄꯒ ꯂꯣꯏꯅꯅ SI ꯄ꯭ꯔꯇꯤꯚꯥꯅ ꯒꯨꯒꯜꯗ ꯊꯤꯕ ꯃꯇꯝꯗꯁꯨ ꯍꯥꯏꯔꯤꯕ ꯕꯁ 375 ꯍꯥꯏꯕꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯁꯨ ꯃꯈꯣꯏꯅ ꯉꯁꯤꯃꯛ ꯊꯦꯡꯅꯔꯤꯕ ꯋꯥꯔꯤꯁꯤꯒ ꯑꯝꯍꯥ ꯇꯥꯅ ꯃꯥꯟꯅꯔꯝꯕ ꯊꯦꯡꯅꯔꯤ꯫ ꯑꯁꯨꯝꯅ ꯊꯤꯖꯤꯟꯕ ꯌꯥꯕ ꯀꯌꯥ ꯑꯃ ꯊꯤꯖꯤꯜꯂꯨꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯐꯥꯏꯟꯗꯤꯡ ꯃꯌꯥꯝ ꯀꯦꯁ ꯐꯥꯏꯜ ꯃꯌꯥꯝ ꯑꯗꯨ ꯄꯨꯊꯣꯛꯂꯗꯨꯅ ꯏꯟꯁꯄꯦꯛꯇꯔ ꯁꯦꯇꯨꯄꯇꯤ ꯃꯃꯥꯡꯗ ꯀꯦꯁ ꯑꯗꯨꯒꯤ ꯗꯤꯇꯦꯜꯁꯤꯡ ꯑꯗꯨ ꯇꯥꯛꯂꯤ꯫ ꯑꯗꯨꯕꯨ SI ꯑꯅꯟꯒꯤ ꯋꯥꯐꯝ ꯑꯁꯤ ꯃꯈꯣꯏ ꯀꯅꯥꯃꯠꯇ ꯊꯥꯖꯔꯝꯗꯦ꯫ ꯑꯗꯨꯅ SI ꯑꯅꯟꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯉꯁꯤꯗꯒꯤ ꯆꯍꯤ 13ꯒꯤ ꯃꯃꯥꯡ ꯍꯥꯏꯕꯗꯤ 2000ꯗ MLA ꯒꯅꯦꯁꯀꯔꯟꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯘꯕꯤꯅ ꯑꯦꯖꯤꯜ ꯀꯧꯕ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈꯤ꯫ ꯃꯈꯣꯏꯅ ꯅꯨꯡꯗꯥꯡꯗ ꯆꯦꯜꯂꯛꯂꯕ ꯃꯇꯨꯡꯗ ꯎꯇꯤꯗꯒꯤꯅ ꯀꯣꯏꯝꯕꯇꯨꯔ ꯇꯥꯕ ꯕꯁ ꯑꯃꯗ ꯇꯣꯡꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯒꯨꯟꯗꯥꯁꯤꯡꯅ ꯕꯁ ꯑꯗꯨꯕꯨ ꯇꯥꯟꯅꯔꯛꯂꯕ ꯃꯇꯨꯡ ꯕꯁ ꯑꯗꯨ ꯇꯣꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯍꯥꯠꯀꯦ ꯇꯧꯔꯛꯄ ꯇꯥꯟꯖꯥ ꯑꯗꯨꯗ ꯕꯁ ꯑꯗꯨ ꯂꯥꯏꯕꯛ ꯊꯤꯕ ꯑꯦꯛꯁꯤꯗꯦꯟꯠ ꯑꯃ ꯊꯣꯛꯇꯨꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯇꯥꯁꯤꯟꯈꯤꯕꯅꯤ꯫ ꯑꯗꯨ ꯐꯅꯌꯥꯝꯅ ꯋꯥꯔꯤ ꯂꯩꯕꯁꯨ ꯀꯅꯥꯝꯇ ꯊꯥꯖꯧ ꯌꯥꯔꯛꯇꯕꯗꯒꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯨꯐ ꯂꯩ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯐꯣꯟ ꯑꯗꯨꯗ ꯐꯣꯇꯣ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯎꯠꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯐꯣꯇꯣ ꯑꯁꯤ ꯃꯍꯥꯛꯅ ꯕꯁ ꯃꯅꯨꯡꯗ ꯂꯩꯔꯤꯉꯩꯗ MLAꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯘꯕꯤ ꯑꯃꯁꯨꯡ ꯃꯥꯒꯤ ꯅꯨꯄꯥ ꯑꯦꯖꯤꯜꯒ ꯄꯨꯟꯅ ꯀꯥꯞꯈꯤꯕ ꯐꯣꯇꯣ ꯑꯃꯅꯤ꯫ ꯃꯗꯨ ꯎꯔꯨꯕꯗꯒꯤꯗꯤ ꯏꯟꯁꯄꯦꯛꯇꯔ ꯁꯦꯇꯨꯄꯇꯤꯁꯨ ꯈꯔ ꯊꯥꯖꯕꯒꯨꯝ ꯀꯤꯕꯒꯨꯝ ꯐꯥꯎꯔꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ SI ꯑꯅꯟꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯍꯤꯡ ꯑꯗꯨꯗ ꯒꯅꯦꯁꯀꯔꯟꯒꯤ ꯃꯤꯑꯣꯏ ꯈꯔ ꯑꯃꯁꯨ ꯒꯥꯔꯤ ꯇꯛꯈꯥꯏꯗꯨꯅ ꯍꯥꯠꯈꯤ꯫ ꯑꯗꯨꯒ ꯒꯥꯔꯤꯅ ꯊꯣꯝꯒꯥꯏꯗꯨꯅ ꯍꯥꯠꯈꯤꯕꯒꯤ ꯐꯣꯇꯣ ꯑꯗꯨꯅ 2000ꯗ ꯐꯣꯡꯈꯤꯕ ꯅ꯭ꯌꯨꯁꯄꯦꯄꯔ ꯑꯃꯗꯒꯤ ꯀꯛꯊꯠꯇꯨꯅ ꯃꯌꯥꯝꯕꯨ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯤꯛ ꯆꯥꯕ ꯄ꯭ꯔꯃꯥꯟ ꯐꯪꯂꯕ ꯃꯇꯨꯡꯗ MLA ꯒꯅꯦꯁꯀꯔꯟꯕꯨ ꯃꯆꯥꯅꯨꯄꯤꯗ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯈꯪꯅꯕ ꯅꯨꯄꯥꯗꯨꯒꯤ ꯃꯄꯥ ꯑꯃꯁꯨꯡ ꯕꯁ ꯑꯗꯨꯗ ꯇꯣꯡꯂꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯕꯨ ꯁꯤꯈꯤꯕꯒꯤ ꯃꯔꯥꯟꯒ ꯂꯣꯏꯅꯅ ꯇ꯭ꯔꯥꯏꯕꯦꯜ ꯃꯤꯑꯣꯏ ꯈꯔ ꯑꯃꯁꯨ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯒꯥꯔꯤꯅ ꯊꯣꯝꯒꯥꯏꯗꯨꯅ ꯍꯥꯠꯈꯤꯕꯒꯤ ꯀꯦꯁꯀ ꯃꯔꯤ ꯂꯩꯅꯅ ꯐꯥꯒꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ MLA ꯒꯅꯦꯁꯀꯔꯟꯅꯗꯤ ꯀꯔꯤꯁꯨ ꯅꯥꯆꯨꯡꯕꯤꯗꯅ ꯑꯁꯤꯒꯨꯝꯕꯗꯒꯤ ꯅꯥꯟꯊꯣꯛꯄ ꯍꯥꯏꯕꯁꯤꯗꯤ ꯀꯔꯤꯁꯨ ꯂꯩꯕ ꯊꯕꯛ ꯅꯠꯇꯦ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯃꯃꯥꯡꯗ ꯇꯤꯜꯂꯤꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯗ ꯃꯈꯨꯠ ꯍꯥꯏꯔꯝꯂꯒ ꯌꯥꯝꯅ ꯐꯥꯎꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯇꯣꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ SI ꯑꯅꯟꯅ ꯄꯥꯏꯔꯤꯕ ꯀꯦꯁ 2000ꯗ ꯎꯇꯤꯒꯤ ꯍꯣꯇꯦꯜ ꯑꯃꯗꯒꯤ ꯃꯇꯩ ꯃꯅꯥꯎ ꯍꯥꯠꯇꯣꯛꯂꯒ ꯁꯅꯥ ꯂꯨꯄꯥ ꯍꯨꯔꯥꯟꯈꯤꯕꯒꯤ ꯀꯦꯁ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯃꯤꯌꯥꯠꯄꯁꯤꯡ ꯑꯁꯤ ꯖꯦꯠ ꯀꯨꯃꯥꯔ ꯑꯃꯁꯨꯡ ꯑꯅꯟꯠ ꯍꯥꯏꯔꯤꯕ ꯕꯁ ꯑꯗꯨ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯄꯗ ꯌꯥꯎꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯤ ꯍꯥꯏꯕ ꯈꯪꯕꯒ ꯂꯣꯏꯅꯅ ꯑꯅꯟꯠꯅ ꯃꯍꯥꯛꯀꯤ ꯀꯦꯁ ꯑꯗꯨꯁꯨ ꯁꯣꯜꯕ ꯇꯧꯕ ꯉꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯒꯤ ꯄꯨꯂꯤꯁꯅ ꯍꯥꯏꯔꯤꯕ ꯀꯦꯁ ꯑꯗꯨ ꯁꯣꯜꯕ ꯇꯧꯕ ꯉꯝꯈꯤꯗꯕꯒꯤ ꯃꯔꯝꯗꯤ ꯃꯤꯌꯥꯠꯄꯁꯤꯡ ꯑꯗꯨ ꯕꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯗꯨꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯇꯥꯁꯤꯟꯈꯤꯕꯗꯒꯤ ꯀꯅꯥꯅ ꯀꯔꯤꯁꯨ ꯊꯤꯕ ꯉꯝꯈꯤꯗꯕꯒꯤꯅꯤ꯫ ꯑꯁꯨꯝꯅ SI ꯑꯅꯟꯠꯅ ꯆꯤꯡꯅꯔꯤꯕ ꯀꯦꯁ ꯑꯗꯨ ꯌꯥꯝꯅ ꯑꯉꯛꯄ ꯃꯑꯣꯡ ꯑꯃꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯁꯣꯜꯕ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯄ꯭ꯔꯇꯤꯚꯥꯒ ꯃꯍꯥꯛꯀ ꯆꯠꯇꯨꯅ ꯎꯅꯈꯤꯕ ꯄꯥꯁꯇꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇꯨꯅ SI ꯑꯅꯟꯠꯅ ꯄꯥꯁꯇꯔ ꯑꯗꯨꯕꯨ ꯎꯅꯔꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯐꯥꯗꯔ ꯑꯗꯨꯅ ꯃꯃꯥꯡꯗ ꯑꯅꯟꯠꯅ ꯑꯃꯨꯛꯇ ꯍꯥꯏꯈꯤꯗ꯭ꯔꯤꯕ ꯋꯥꯔꯤ ꯀꯌꯥ ꯂꯤꯔꯗꯨꯅ ꯐꯥꯗꯔ ꯑꯗꯨꯒꯤ ꯃꯁꯥꯃꯛꯀꯤ ꯗꯥꯏꯔꯤꯕꯨ ꯄꯤꯗꯨꯅ ꯃꯉꯣꯟꯗ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯗꯥꯏꯔꯤ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯐꯣꯇꯣ ꯅꯞꯂꯝꯕꯇ ꯅꯠꯇꯅ ꯐꯤꯂꯝ ꯑꯁꯤꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯁꯤꯟꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯇꯨꯅ ꯁꯤꯈꯤꯕꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯑꯍꯤꯡ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯃꯅꯤꯡꯒꯤ ꯁꯤꯠꯇ ꯇꯨꯝꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ 13 ꯍꯦꯌꯔꯄꯤꯟ ꯕꯦꯟ ꯃꯄꯥ ꯌꯧꯔꯛꯄꯗ ꯊꯣꯛꯈꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯑꯦꯛꯁꯤꯗꯦꯟꯠꯀꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯈꯨꯗꯛꯇ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯈꯤꯗꯕꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯄꯥꯁꯇꯔ ꯑꯗꯨꯅ ꯍꯜꯂꯛꯄꯗ ꯊꯦꯡꯅꯔꯗꯨꯅ ꯃꯍꯥꯛꯄꯨ ꯌꯣꯛꯄꯤꯔꯛꯈꯤꯕ ꯑꯣꯏꯔꯝꯈꯤ꯫ ꯉꯁꯤ ꯈꯛꯇꯃꯛ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯑꯁꯦꯡꯕ ꯀꯅꯥꯅꯣ ꯈꯪꯂꯛꯄꯗ ꯅꯠꯇꯅ ꯀꯔꯝꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯂꯩꯈꯤꯗꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯂꯛꯄ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯅꯟꯠ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯂꯤ꯫ ꯃꯁꯤꯒꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯆꯍꯤ 4ꯒꯤ ꯃꯇꯨꯡꯗ SI ꯑꯅꯟꯠ ꯑꯃꯁꯨꯡ SI ꯄ꯭ꯔꯇꯤꯚꯥ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯃꯆꯥ ꯑꯃꯁꯨ ꯂꯩꯕꯒꯤ ꯁꯤꯟ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ꯫ ꯅꯨꯃꯤꯗꯥꯡ ꯗꯤꯟꯅꯔ ꯇꯧꯅꯅꯕꯒꯤꯗꯃꯛ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗ SI ꯑꯅꯟꯠꯅ ꯐꯝꯗꯨꯅ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯄ꯭ꯔꯇꯤꯚꯥꯅ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯃꯃꯥ ꯃꯄꯥꯒꯤ ꯐꯣꯇꯣ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯂꯝꯃꯤ꯫ ꯑꯅꯟꯠꯅ ꯐꯣꯟ ꯑꯗꯨ ꯍꯦꯛ ꯊꯝꯈꯤꯕꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯄ꯭ꯔꯇꯤꯚꯥꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤ 29, 2000ꯗ ꯅꯪꯒꯤ ꯏꯃꯥ ꯕꯕꯥ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯕꯗꯥꯏꯅꯦ? ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯕꯁ ꯊꯦꯡꯅꯕꯗꯨꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤ 29, 2016ꯅꯤ ꯍꯥꯏꯕꯗꯤ ꯍꯥꯏꯔꯤꯕ ꯆꯍꯤꯁꯤꯡ ꯑꯁꯤ ꯂꯤꯞ ꯏꯌꯔ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ ꯉꯁꯤꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤ 29, 2020 ꯍꯥꯏꯕꯗꯤ ꯉꯁꯤꯁꯨ ꯆꯍꯤ 4ꯒꯤ ꯃꯇꯨꯡꯗ ꯂꯤꯞ ꯏꯌꯔꯅꯤ꯫ ꯍꯥꯏꯕꯗꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 19 ꯑꯁꯤ ꯆꯍꯤ 4ꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇꯪ ꯂꯥꯛꯄꯅꯤ꯫
ꯄ꯭ꯔꯇꯤꯚꯥꯒꯤ ꯊꯤꯑꯣꯔꯤ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯈꯣꯏꯅ ꯎꯈꯤꯕ ꯕꯁ ꯑꯗꯨ ꯂꯤꯞ ꯏꯌꯥꯔꯗ ꯂꯥꯛꯂꯒ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯍꯤ 4ꯒꯤ ꯃꯅꯨꯡꯗ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯇꯥꯡ 19 ꯑꯃꯨꯛꯇꯪ ꯂꯥꯛꯄꯅꯤꯅ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯕꯁ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄ ꯑꯣꯏꯒꯅꯤ ꯑꯁꯤꯅꯤ꯫ ꯋꯥꯈꯜ ꯑꯁꯤ ꯍꯦꯛ ꯂꯥꯛꯈꯤꯕꯗꯒꯤꯗꯤ ꯑꯦꯁ ꯑꯥꯏ ꯑꯅꯟ ꯍꯥꯏꯔꯤꯕ ꯕꯁ ꯁ꯭ꯇꯦꯁꯟꯗꯨꯗ ꯕꯁ ꯑꯗꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯉꯥꯏꯕ ꯂꯥꯛꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯌꯥꯝꯅ ꯉꯛꯄ ꯃꯑꯣꯡꯗ ꯍꯥꯏꯔꯤꯕ ꯕꯁ ꯑꯗꯨꯃꯛ ꯂꯥꯛꯄ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ꯫ ꯑꯗꯨꯒ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯒ ꯍꯦꯟꯗꯃꯦꯟ ꯑꯗꯨꯒꯁꯨ ꯄ꯭ꯔꯞ ꯀꯨꯝꯊꯔꯛꯇꯨꯅ ꯆꯥ ꯊꯛꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯒ ꯅꯥꯀꯟꯗ ꯃꯤꯍꯥꯠꯄ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯁꯨ ꯄ꯭ꯔꯞ ꯂꯥꯛꯄ ꯑꯗꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ꯫ ꯌꯥꯝꯅ ꯉꯛꯄ ꯇꯥꯟꯖꯥ ꯑꯁꯤꯗ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯁꯛꯇꯤꯁꯨ ꯕꯁ ꯑꯗꯨꯗ ꯀꯥꯈꯠꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯑꯅꯟꯕꯨ ꯎꯕꯗ ꯑꯩꯒꯤ ꯏꯃꯥꯗꯣ ꯃꯐꯝ ꯑꯁꯤꯗ ꯌꯥꯎꯔꯤ ꯁꯔ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯔꯒ ꯑꯩꯅ ꯅꯨꯡꯗꯥꯡ ꯈꯨꯗꯤꯡꯒꯤ ꯕꯁ ꯑꯁꯤꯗꯕꯨ ꯂꯥꯛꯄ ꯉꯥꯏꯖꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯃꯤꯅꯥꯛꯁꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯀꯞꯂꯤ꯫ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯁꯛꯇꯤ ꯑꯁꯤ ꯃꯤꯅꯥꯛꯁꯤꯅ ꯆꯍꯤ 9 ꯈꯛꯇꯪ ꯉꯥꯏꯔꯤ ꯍꯥꯏꯕ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯖꯩ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯍꯥꯛꯁꯨ ꯍꯥꯏꯔꯤꯕ ꯊꯤꯑꯣꯔꯤ ꯑꯁꯤ ꯈꯪꯂꯛꯄꯗꯒꯤ ꯃꯥꯒꯤ ꯃꯃꯥꯗꯣ ꯑꯃꯨꯛꯇ ꯎꯖꯔꯕꯗꯤ ꯍꯥꯏꯗꯨꯅ ꯅꯨꯡꯇꯤꯒꯤ ꯕꯁ ꯑꯁꯤꯕꯨ ꯉꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯕꯁ ꯑꯗꯨ ꯀꯥꯈꯠꯂꯒ ꯃꯃꯥ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯤꯅꯥꯛꯁꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯆꯔꯤ꯫ ꯑꯗꯨꯒ ꯃꯤꯅꯥꯛꯁꯤꯅꯗꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯕ ꯈꯪꯖꯗꯕꯅꯤꯅ ꯀꯞꯂꯤꯕ ꯁꯛꯇꯤꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯄꯤꯔꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯦꯁ ꯑꯥꯏ ꯑꯅꯟꯁꯨ ꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯂꯤ꯫ ꯑꯗꯨꯒ ꯍꯤꯌꯔꯄꯤꯟ ꯕꯦꯟ 13 ꯃꯄꯥꯗ ꯕꯁ ꯑꯗꯨꯒ ꯂꯦꯡꯊꯩꯅꯕꯗ ꯑꯦꯝꯕꯦꯁꯦꯗꯔ ꯀꯥꯔ ꯑꯃꯒ ꯈꯦꯠꯆꯤꯟꯅꯕꯗꯒꯤ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯇꯨꯅ ꯇꯥꯈꯤꯕ ꯒꯥꯔꯤ ꯑꯗꯨꯃꯛ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯅ ꯊꯧꯈꯤꯕ ꯑꯗꯨꯒ ꯃꯍꯥꯛ ꯃꯁꯥꯃꯛꯁꯨ ꯇꯣꯡꯈꯤꯕ ꯒꯥꯔꯤ ꯑꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯃꯃꯥꯕꯨ ꯂꯪꯅꯔꯒ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯎꯔꯒ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯈꯤꯕꯗꯨ ꯕꯁ ꯑꯗꯨꯒ ꯊꯦꯡꯒꯥꯏꯅꯈꯤꯕꯗꯒꯤꯅꯤ꯫ ꯑꯗꯨꯒ ꯁꯛꯇꯤꯅ ꯃꯤꯅꯥꯛꯁꯤꯕꯨ ꯏꯃꯥ ꯍꯥꯏꯅ ꯀꯧꯖꯔꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯄꯦꯟꯅ ꯀꯞꯆꯔꯤ꯫ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯕꯁ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯄꯨꯝꯅꯃꯛ ꯈꯪꯂꯕ ꯑꯦꯁ ꯑꯥꯏ ꯑꯅꯟ ꯑꯃꯁꯨꯡ ꯁꯛꯇꯤꯅ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯗ ꯅꯠꯇꯅ ꯕꯁ ꯑꯗꯨꯗ ꯇꯣꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯀꯟꯕ ꯉꯝꯈꯤꯕ꯭ꯔꯥ ꯉꯝꯈꯤꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯋꯥꯔꯤ ꯇꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯋꯥꯈꯜꯅ ꯁꯥꯒꯠꯄꯤꯔꯣ꯫ ꯃꯔꯝꯗꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯕꯁ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯇꯣꯡꯂꯒ ꯆꯠꯈꯤꯕꯒ ꯂꯣꯏꯅꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯨꯚꯤ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯀꯔꯝ ꯇꯧꯕꯤꯕꯒꯦ ꯀꯃꯦꯟꯠ ꯕꯣꯛꯁꯇ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯝꯕꯤꯔꯝꯃꯣ꯫ ꯑꯗꯣꯝꯒꯤ ꯀꯃꯦꯟꯠꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤ ꯍꯥꯏꯕꯁꯤ ꯀꯥꯎꯕꯤꯒꯅꯨ꯫ ꯃꯊꯪꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯃꯨꯚꯤꯒꯤ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯍꯥꯏꯕ ꯋꯥꯁꯛ ꯑꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫ ꯍꯌꯨꯝ ꯁꯤꯗꯕ꯫